ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯤꯅꯥꯛꯁꯤ ꯂꯥꯏꯁ꯭ꯔꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯍꯥꯏꯕꯤꯇꯣꯟ, ꯏꯪꯈꯣꯜ ꯑꯗꯨꯗ ꯍꯧꯔꯤꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡꯗꯨ ꯏꯁꯤꯡ ꯆꯥꯏꯅ ꯆꯥꯏꯅ ꯏꯁꯥꯎ ꯁꯥꯎꯅ ꯉꯥꯡꯕꯁꯨ ꯂꯦꯞꯇꯦ꯫ ꯑꯃ ꯐꯥꯎꯕ ꯀꯗꯥꯏꯅꯣ ꯍꯥꯏꯔꯤ, ꯑꯗꯨꯒ ꯑꯅꯤ ꯁꯨꯖꯤꯜꯂꯛꯑꯕ ꯅꯨꯡꯉꯥꯏꯗꯧꯔꯤ꯫ ꯃꯅꯥ ꯃꯁꯤꯡꯁꯤꯡꯁꯦ ꯏꯁꯤꯡ ꯈꯖꯤꯛꯇ ꯆꯥꯏꯌꯨ ꯍꯥꯏꯕꯕꯨ ꯃꯥꯅ ꯍꯦꯛ ꯉꯝꯗꯨꯅ ꯆꯥꯏꯗꯦꯕ꯫ ꯃꯥꯒꯤ ꯃꯧꯅꯦꯝ ꯑꯁꯦ ꯇꯟꯕꯗ ꯆꯥꯛ ꯐꯥꯎꯕ ꯁꯥꯔꯒ ꯏꯜꯂꯛꯎ ꯍꯥꯏꯔꯛꯑꯅꯤꯕ ꯈꯔ ꯂꯩꯔꯕꯗꯤ꯫ ꯏꯆꯥꯅꯨꯄꯥ ꯁꯨꯅꯤꯡꯗꯕ ꯀꯇꯟ ꯑꯁꯤꯒ ꯃꯧ ꯁꯨꯅꯤꯡꯗꯕꯤ, ꯑꯁ ꯑꯩ ꯅꯨꯡꯉꯥꯏꯗꯧꯔꯤꯗ ꯑꯩ ꯅꯨꯡꯉꯥꯏꯗꯧꯔꯤ꯫ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯕ ꯂꯥꯡꯂꯦꯟ ꯃꯃꯥꯒꯤ ꯏꯁꯧꯗꯨ ꯇꯥꯅꯤꯡꯉꯛꯇ꯭ꯔꯗꯨꯅ ꯌꯣꯡꯈꯝ ꯑꯗꯨꯗꯒꯤ ꯀꯨꯝꯊꯗꯨꯅ ꯃꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯀꯩꯅꯣ ꯏꯁꯧ ꯑꯗꯨꯝ ꯂꯥꯡꯂꯤꯕꯗꯨꯕꯣ? ꯀꯗꯥꯏ ꯏꯁꯤꯡꯗꯣ ꯑꯩ ꯑꯣꯏꯅ ꯆꯥꯏꯔꯒꯦ?" "ꯂꯥꯡꯗ꯭ꯔꯕꯗꯤ ꯀꯩꯅꯣ, ꯏꯁꯧ ꯂꯥꯡꯅꯕ ꯊꯕꯛꯅ ꯑꯗꯨꯝ ꯇꯧꯔꯒ ꯇꯜꯂꯤ ꯑꯣꯏꯕ, ꯑꯩꯗꯤ ꯌꯥꯝ ꯍꯩꯅꯗꯦ ꯅꯣꯏꯒꯤ ꯏꯁꯧ ꯂꯥꯡꯕꯤꯁꯦ꯫ ꯑꯩꯈꯣꯏꯅꯃꯁꯨ ꯊꯕꯛ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯏꯁꯧ ꯑꯗꯨꯝ ꯂꯥꯡꯉꯤ, ꯏꯃꯥꯁꯨ ꯑꯗꯨꯝ ꯃꯉꯥꯏ ꯑꯗꯨꯝ ꯂꯥꯡꯂꯤꯕꯁꯤꯅꯤ꯫ ꯇꯁꯦꯡꯅ ꯅꯆꯥ ꯑꯩꯗꯤ ꯏꯁꯧ ꯂꯥꯡꯕꯁꯦ ꯍꯩꯅꯗꯦ, ꯏꯪꯅ ꯇꯞꯅ ꯂꯩꯕꯁꯤ ꯄꯥꯝꯃꯤ꯫ ꯏꯃꯥꯁꯨ ꯏꯁꯧꯁꯦ ꯂꯥꯡꯅꯤꯡꯕ ꯅꯠꯇꯦꯅꯦ, ꯑꯗ ꯅꯅꯝꯃꯁꯦ ꯃꯇꯟ ꯌꯥꯝ ꯇꯜꯂꯤ, ꯅꯕꯨꯡꯁꯤꯁꯨ ꯁꯨꯅꯤꯡꯗꯦ꯫ ꯃꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡꯁꯤ ꯎꯕꯗ ꯏꯃꯥꯁꯦ ꯏꯁꯧ ꯍꯦꯛꯇ ꯂꯥꯡꯅꯤꯡꯂꯛꯄ꯫ ꯑꯗꯨ ꯏꯃꯥꯅ ꯑꯍꯜꯅꯤ, ꯏꯅꯝꯃꯁꯨ ꯇꯥꯖꯧꯁꯨ ꯏꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯐꯖꯅ ꯏꯔꯦꯟꯖꯅ ꯁꯥꯎꯗꯕꯤꯗ ꯍꯥꯏꯕꯤꯌꯨ꯫ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯗꯤ ꯍꯥꯏꯔꯨ ꯉꯥꯡꯂꯨꯔꯅꯨ, ꯍꯌꯦꯡ ꯃꯇꯝ ꯑꯃ ꯂꯥꯛꯈꯤꯅꯤ, ꯑꯗꯨꯗ ꯃꯁꯥꯅ ꯒ꯭ꯌꯥꯟ ꯉꯥꯏ ꯇꯥꯖꯔꯛꯁꯅꯤ꯫ ꯈꯪꯗ꯭ꯔꯦꯗ ꯏꯃꯥ ꯏꯕꯦꯝꯃ, ꯏꯔꯦꯟꯖꯅ ꯍꯥꯏ ꯌꯥꯗꯦ, ꯁꯥꯎꯔꯒ ꯉꯥꯡꯉꯤ, ꯃꯆꯤꯟꯅ ꯃꯄꯥꯜꯂꯤꯕꯅꯤꯅ ꯀꯕꯣꯛ ꯄꯣꯛꯄ ꯃꯈꯩ ꯍꯦꯛꯇ ꯈꯨꯝꯂꯛꯏ꯫ ꯀꯔꯤꯅꯣ ꯃꯣꯏꯅ ꯍꯌꯦꯡ ꯇꯧꯍꯧꯗꯣꯏꯁꯦ ꯈꯟꯕꯗꯅꯦ ꯑꯩꯁꯦ ꯁꯤꯕ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯁꯣꯝꯗ ꯀꯦꯊꯕꯤ ꯃꯥꯒ ꯃꯥꯟꯅꯖꯕꯤ ꯃꯧ ꯈꯔꯒ ꯄꯨꯟꯁꯤꯟ ꯁꯤꯡꯖꯨ ꯆꯥꯔꯤ꯫ ꯀꯦꯊꯕꯤ ꯁꯤꯡꯖꯨ ꯆꯥꯈꯣꯝ ꯑꯃ ꯍꯨꯛꯂꯒ, "ꯁꯤꯡꯖꯨꯅꯤꯅ ꯇꯧꯔꯤꯁꯦ ꯈꯤꯇ ꯌꯥꯝꯅꯁꯨ ꯁꯨꯒꯦ ꯍꯥꯏꯗꯦ, ꯇꯤꯡꯊꯣꯛꯇꯨꯅ ꯍꯨꯛꯂꯤꯕ ꯈꯨꯠ ꯃꯌꯥꯝꯁꯤꯅ ꯁꯤꯒꯤ ꯁꯤꯡꯖꯨ ꯁꯛꯇꯥꯁꯤꯒ ꯆꯥꯟꯅꯗꯕꯗ ꯂꯣꯏꯔꯦ꯫ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯍꯨꯛꯈꯤꯕꯗ ꯌꯥꯍꯧꯔꯣꯏ, ꯆꯥꯕ ꯍꯧꯔꯨꯒꯨꯝꯁꯨ ꯇꯧ, ꯌꯥꯔꯛ ꯍꯒꯖꯔꯒ ꯇꯣꯛꯂꯅꯤ ꯁꯤꯗꯤ." ꯕꯤꯅꯥ ꯁꯈꯤꯅ, "ꯄꯪꯆꯥ ꯃꯆꯥ ꯅꯪ ꯑꯃ ꯏꯕꯦꯝꯃ, ꯁꯤꯡꯖꯨ ꯆꯥꯅꯕ ꯈꯨꯗꯤꯡꯒꯤ ꯅꯌꯨꯝꯗꯒꯤ ꯄꯣꯠ ꯑꯝꯇ ꯄꯨꯊꯣꯔꯛꯄꯗꯤ ꯄꯨꯊꯣꯔꯛꯑꯣꯏ, ꯑꯗꯨꯒ ꯆꯥꯕꯗꯤ ꯃꯌꯥꯝꯗꯒꯤ ꯅꯪꯅ ꯍꯦꯟꯅ ꯆꯥꯛꯈꯨꯝ ꯆꯥꯎꯅ ꯆꯥꯎꯅ ꯅꯝꯂꯒ ꯆꯥꯈꯤꯅꯤ꯫ ꯉꯁꯤꯁꯨ ꯃꯉꯥꯏ, ꯅꯣꯏꯒꯤ ꯏꯪꯈꯣꯜꯗ ꯀꯣꯕꯤꯗꯣ ꯌꯥꯝ ꯍꯧꯕꯗꯨꯕꯨ ꯑꯃꯅ ꯂꯦꯜꯂꯨꯁꯨ, ꯁꯤꯡꯖꯨ ꯍꯥꯞꯅꯕ ꯍꯥꯏꯕꯕꯨ ꯅꯪ ꯍꯦꯛ ꯎꯔꯩ ꯄꯥꯔꯩ ꯇꯧꯗꯅ ꯂꯦꯟꯗꯕ ꯉꯝꯃꯤ꯫ ꯕꯦꯝꯃ ꯅꯪ ꯂꯤꯛꯃꯜꯂꯤꯀꯣ." "ꯂꯤꯛꯄꯒꯤ ꯅꯠꯇꯦ, ꯑꯩꯅ ꯀꯣꯕꯤ ꯂꯦꯟꯒꯅꯤ ꯏꯪꯈꯣꯜꯗ ꯆꯪꯁꯤꯜꯂꯨꯕꯗ ꯑꯩꯈꯣꯏꯒꯤ ꯏꯅꯦꯝꯄꯣꯛꯇꯣ ꯏꯪꯈꯣꯜꯗ ꯏꯁꯤꯡ ꯆꯥꯏꯗꯨ ꯂꯩꯔꯝꯃꯤ, ꯑꯗ ꯍꯦꯛꯄꯗꯣ ꯌꯥꯗꯕꯒꯤ ꯍꯦꯛꯂꯛꯇꯕꯅꯤ꯫ ꯅꯣꯏꯁꯤꯁꯨꯕ ꯑꯩꯕꯨ ꯌꯥꯝ ꯂꯤꯛꯄꯒꯤ ꯃꯑꯣꯡꯗ ꯋꯥ ꯍꯦꯛꯇ ꯉꯥꯡꯉꯤ꯫ ꯍꯣ ꯏꯅꯦꯝꯅꯦꯟ ꯇꯧꯔꯤꯕꯗꯣ ꯌꯥꯝ ꯐꯠꯇꯤꯌꯦ." ꯑꯌꯤꯡꯕꯤꯅ, "ꯅꯪꯒꯤꯗꯤ ꯑꯗꯨꯝ ꯉꯥꯛꯇꯅꯤ, ꯍꯦꯛ ꯇꯧꯕꯒ ꯅꯅꯦꯝ ꯐꯠꯇꯦ ꯁꯤꯅꯕꯨ ꯅꯨꯡꯁꯤꯠꯃꯨꯛ ꯀꯨꯡꯉꯤ꯫ ꯐꯠꯇꯦ ꯍꯥꯏꯕꯕꯨ ꯐꯠꯇꯦ ꯍꯥꯏꯕꯅꯤ, ꯅꯣꯏꯅ ꯑꯩ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯈꯣই ꯏꯅꯦꯝꯄꯣꯛꯀꯤ ꯁꯥꯔꯩꯁꯤꯗꯅꯦ ꯈꯥꯡꯕ ꯉꯝꯗꯗꯅ ꯅꯍꯥꯟꯅ ꯅꯄꯥꯝꯗ ꯍꯟꯗꯨꯅ ꯂꯩꯈ꯭ꯔꯅꯤ꯫ ꯑꯩꯍꯣꯏꯕꯒꯤ ꯈꯥꯡꯂꯕꯅꯤ, ꯅꯤꯡꯉꯣꯜꯅ ꯅꯝꯃ ꯂꯩꯔꯤꯕꯗꯨꯁꯨ ꯏꯃꯣꯟ ꯃꯣꯟꯈꯩ ꯁꯥꯔꯩꯗꯤ ꯃꯃꯥꯗꯒꯤ ꯇꯥꯕ ꯅꯠꯇꯦ." ꯕꯤꯅꯥ ꯁꯈꯤꯅ, "ꯇꯧꯕꯒꯤꯗꯤ ꯏꯅꯦ ꯍꯥꯏꯕꯤꯇꯣꯟꯁꯦ ꯃꯕꯨꯗꯤ ꯀꯩꯅꯣꯝ ꯇꯧꯕꯅꯤ꯫ ꯅꯍꯥꯟ ꯑꯩꯈꯣꯏ ꯏꯅꯦꯝꯕꯣꯛꯅ ꯐꯗꯤꯒꯣꯝ ꯈꯔ ꯍꯦꯛꯀꯦꯅ ꯆꯠꯂꯨꯕꯗ ꯐꯗꯤꯒꯣꯝ ꯍꯧꯗꯦꯅ ꯍꯦꯛꯍꯟꯗꯅ ꯊꯥꯔꯛꯂꯕꯩ ꯋꯥꯅꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯀꯩꯊꯦꯜ ꯃꯆꯥꯗꯅꯦ ꯏꯅꯦ ꯁꯣꯔꯣꯒꯤ ꯄꯣꯠꯐꯝꯗ ꯐꯗꯤꯒꯣꯝ ꯃꯄꯨꯟ ꯃꯄꯨꯟ ꯊꯨꯝꯃꯣꯛꯇ ꯍꯥꯞꯇꯨꯅ ꯄꯨꯔꯛꯂꯒ ꯌꯣꯟꯅꯕ ꯄꯤꯔꯝꯃꯤꯕ꯫ ꯑꯗꯒꯤ ꯑꯩ ꯑꯗꯨꯝ ꯈꯪꯈ꯭ꯔꯝꯅꯤ ꯃꯥꯒꯤ ꯃꯕꯨꯛꯇꯣ." ꯍꯥꯏꯕꯤꯇꯣꯟ ꯊꯣꯏꯅ ꯐꯠꯇꯕ ꯃꯤ ꯅꯠꯇꯦ, ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯏꯃꯨꯡ ꯄꯨꯕꯒꯤ ꯍꯧꯅꯕꯤ ꯈꯔꯗꯨ ꯂꯤꯛꯆꯩ꯫ ꯀꯦꯊꯕꯤ, ꯃꯅꯦꯝꯒꯤ ꯐꯠꯇꯕ ꯋꯥ ꯑꯗꯨ ꯇꯝꯂꯛꯄꯗꯨꯗ ꯃꯥꯅ ꯍꯦꯟꯅ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ꯫ "ꯑꯗꯨꯅꯤ ꯕꯤꯅꯥ ꯁꯈꯤ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ, ꯑꯩꯅ ꯂꯩꯔꯤꯁꯤꯁꯨꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅꯒ ꯂꯩꯕ ꯅꯠꯇꯦ꯫ ꯅꯣꯏꯅꯗꯤ ꯑꯩꯁꯦ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯕ ꯈꯨꯗꯤꯡꯒꯤ ꯆꯥꯛꯈꯣꯝ ꯆꯥꯛꯈꯣꯝ ꯆꯥꯎꯅ ꯆꯥꯎꯅ ꯅꯝꯂꯒ ꯆꯥꯏ ꯍꯥꯏꯔꯤꯕ, ꯌꯨꯝꯗꯗꯤ ꯆꯥꯛꯇꯣ ꯏꯅꯦꯝꯄꯣꯛꯅ ꯇꯦꯡꯀꯣꯠꯇ ꯑꯣꯜꯂꯒ ꯄꯤꯖꯕꯗꯨꯗ ꯄꯨꯛ ꯊꯟꯗꯕꯒꯤ ꯁꯤꯡꯖꯨꯗꯣ ꯌꯥꯝꯅ ꯆꯥꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯅꯣꯏꯅ ꯑꯩꯕꯨ ꯊꯤꯕꯣꯡ ꯂꯥꯎꯏ ꯍꯥꯏꯗꯨꯅ ꯁꯥꯎꯅꯤꯡꯂꯤꯕ ꯉꯥꯡꯂꯤꯕ, ꯑꯩꯁꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤ." ꯁꯤ ꯍꯥꯏ ꯀꯦꯊꯕꯤ ꯁꯤꯡꯖꯨ ꯆꯥꯛꯈꯣꯝ ꯑꯃꯃꯨꯛ ꯍꯨꯏ꯫ ꯑꯌꯤꯡꯕꯤꯅ, "ꯍꯔꯦ ꯌꯥꯝ ꯉꯝꯃꯤꯅ ꯅꯣꯏꯒꯤ ꯅꯅꯦꯝꯄꯣꯛꯇꯨꯗꯤ꯫ ꯅꯠꯇꯦ ꯀꯦꯊꯕꯤ, ꯑꯗꯨꯝ ꯍꯦꯛ ꯇꯧꯕ꯭ꯔꯥ ꯍꯥꯏ ꯋꯥꯅꯤ." ꯀꯦꯊꯕꯤ ꯁꯤꯡꯖꯨꯗꯨ ꯁꯥꯏꯅ ꯁꯥꯏꯅ, "ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯐꯥꯎ ꯋꯥꯠꯂꯕꯅꯤꯗ ꯏꯆꯦ." ꯕꯤꯅꯥ ꯁꯈꯤ ꯋꯥꯈꯜꯗ, "ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯋꯥꯔꯤ ꯇꯥꯔꯒ ꯁꯤꯡꯖꯨ ꯆꯥꯒꯅꯤ ꯍꯥꯏꯕ ꯀꯥꯎꯏ, ꯑꯗꯨꯒ ꯃꯥꯅ ꯉꯥꯡꯗꯅ ꯋꯥꯔꯤ ꯂꯤꯁꯤꯟꯅꯔꯒ ꯁꯤꯡꯖꯨꯁꯤꯡꯁꯦ ꯂꯣꯏ ꯆꯥꯈꯤꯗꯧꯔꯦ꯫ ꯍꯩꯃ ꯑꯃꯨꯛꯁꯨ ꯍꯧꯈ꯭ꯔꯦ ꯁꯤꯡꯖꯨꯁꯦ, ꯃꯁꯤꯗꯤ ꯀꯥꯟꯅꯗꯦ, ꯋꯥꯔꯤ ꯇꯥꯕꯒ ꯌꯥꯕ ꯅꯠꯇꯦ꯫ ꯁꯤꯡꯖꯨꯁꯦ ꯀꯤꯠ ꯀꯤꯠ ꯅꯝꯗꯨꯅ ꯍꯦꯛꯇ ꯆꯥꯁꯤꯜꯂꯒ ꯈꯔ ꯄꯪꯕꯤ ꯑꯌꯤꯡꯕꯤ ꯃꯥꯅ ꯑꯣꯏꯅ ꯋꯥꯔꯤꯁꯦ ꯃꯌꯥ ꯀꯥꯔꯒ ꯇꯥꯖꯔꯅꯤ." ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯕꯤꯅꯥ ꯁꯈꯤ
ꯀꯦꯊꯕꯤꯅ ꯂꯤꯔꯤꯕ ꯋꯥꯔꯤꯒꯗꯨ ꯇꯥꯗ ꯁꯤꯡꯖꯨꯗꯨ ꯆꯥꯕ ꯍꯧꯋꯤ ꯀꯦꯊꯕꯤꯅ꯫ ꯍꯩꯃꯥ ꯕꯤꯅꯥ ꯁꯈꯤ, ꯅꯪꯗꯤ ꯑꯩꯅ ꯂꯤꯔꯤꯕ ꯋꯥꯔꯤꯁꯦ ꯇꯥꯒꯦꯗꯤ ꯂꯩꯇꯗꯅ ꯁꯤꯡꯖꯨ ꯆꯥꯗꯅ ꯂꯩꯔꯦ꯫ ꯁꯤꯡꯖꯨꯒꯗꯣ ꯀꯣꯟꯅ ꯆꯥꯎ, ꯑꯩꯒꯤ ꯋꯥꯔꯤꯁꯤ ꯑꯗꯨꯝ ꯍꯥꯟꯅ ꯇꯥꯈꯣ, ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯣꯏꯍꯧꯒꯗꯧꯔꯤꯕꯅꯤ꯫ ꯀꯅꯥꯅ ꯈꯪꯕ ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯇꯧꯔꯤꯁꯦ ꯇꯧꯔꯛꯄꯁꯨ꯫ ꯕꯤꯅꯥ ꯁꯈꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅꯒ ꯇꯧꯕ ꯉꯝꯗꯧꯕ ꯃꯤ ꯄꯣꯛꯇ꯭ꯔꯤ, ꯑꯗꯨꯅ ꯑꯩꯉꯣꯟꯗꯗꯤ ꯑꯗꯨꯝꯕꯗꯣ ꯊꯣꯛꯂꯔꯣꯏ꯫ ꯑꯍꯤꯡꯕꯤꯗꯤ ꯇꯝꯕ ꯉꯝꯗꯦ, ꯃꯣꯏꯒꯤ ꯃꯅꯦꯝꯗꯣ ꯊꯥꯁꯤ ꯊꯥꯅꯧ ꯍꯧꯕꯅꯤ, ꯃꯥ ꯑꯗꯨꯝ ꯅꯪꯒꯤ ꯋꯥꯔꯤꯗꯨ ꯇꯥꯖꯔꯅꯤ, ꯅꯠꯇ꯭ꯔꯥ ꯑꯍꯤꯡꯕꯤ? ꯑꯁꯨꯝꯅ ꯋꯥꯔꯤ ꯀꯌꯥ ꯇꯧꯗꯨꯅ ꯁꯤꯡꯖꯨ ꯆꯥꯕꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯀꯦꯊꯕꯤ ꯁꯤꯡꯖꯨ ꯆꯥꯕꯒꯤ ꯃꯈꯨꯠꯇꯨ ꯂꯦꯛ ꯂꯦꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯕꯤꯅꯥ ꯁꯈꯤ, ꯑꯍꯤꯡꯕꯤ, ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯊꯣꯛꯂꯨꯔꯦ꯫ ꯏꯄꯥ ꯅꯨꯄꯥꯗꯣ ꯉꯁꯤ ꯂꯥꯛꯀꯅꯤ, ꯏꯆꯦ ꯅꯪ ꯌꯨꯝꯗ ꯂꯦꯡꯗ ꯂꯩꯔꯝꯃꯨ, ꯑꯃꯨꯛ ꯊꯦꯡꯅꯍꯧꯗ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯇꯦꯅ ꯅꯍꯥꯟ ꯏꯄꯥꯝ ꯆꯠꯄꯗ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯩ ꯀꯥꯎꯊꯣꯛꯂꯨꯔꯦ, ꯑꯃꯨꯛ ꯂꯥꯝꯗꯅ ꯇꯣꯛꯄ ꯇꯥꯔꯦ꯫ ꯑꯍꯤꯡꯕꯤ, ꯕꯤꯅꯥ ꯁꯈꯤ, ꯉꯁꯤꯒꯤꯗꯤ ꯑꯩ ꯈꯔ ꯍꯜꯂꯝꯃꯒꯦ, ꯍꯌꯦꯡꯁꯨ ꯁꯤꯡꯖꯨ ꯑꯍꯥꯎꯕ ꯁꯨꯗꯨꯅ ꯆꯥꯁꯤꯀꯣ꯫ ꯁꯤ ꯍꯥꯏꯔꯝ ꯀꯦꯊꯕꯤ ꯃꯈꯨꯠ ꯀꯥꯇꯣ ꯍꯥꯝꯗ ꯂꯦꯛ ꯂꯦꯛꯇꯅ ꯆꯠꯈ꯭ꯔꯦ꯫ ꯑꯍꯤꯡꯕꯤ ꯀꯦꯊꯕꯤꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡ ꯁꯥꯎꯔꯞꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯀꯌꯥꯝꯗ ꯀꯗꯔ ꯍꯩꯈ꯭ꯔꯕ! ꯇꯞ ꯇꯥꯃꯈꯩ ꯆꯥꯊꯣꯛꯂꯒ ꯆꯥꯔꯤꯕꯒꯁꯦ ꯂꯣꯏꯁꯤꯜꯂꯝꯗ ꯍꯥꯀꯨꯠꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯑꯐꯥꯎꯕꯤꯁꯦ꯫ ꯕꯤꯅꯥ ꯁꯈꯤꯅ ꯃꯃꯥꯏꯁꯤꯁꯨ ꯂꯨꯈꯝꯗ ꯄꯥꯟꯕ꯭ꯔꯥ ꯀꯩꯅꯣ, ꯍꯌꯦꯡꯁꯨ ꯑꯃꯨꯛ ꯁꯤꯡꯖꯨ ꯆꯥꯁꯤ ꯀꯥꯏꯅ ꯍꯥꯏꯔꯝꯂꯤ꯫ ꯂꯥꯛꯇ ꯂꯥꯛꯁꯅꯨ, ꯁꯨꯝꯖꯤꯠ ꯄꯥꯏꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯒꯦ꯫ ꯀꯦꯊꯕꯤ ꯁꯤꯡꯖꯨ ꯆꯥꯐꯝꯗꯒꯤ ꯑꯣꯏꯗ ꯄꯥꯗ ꯍꯥꯏꯖꯤꯟꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄꯗ ꯃꯌꯨꯝꯗꯗꯤ ꯍꯟꯗ ꯂꯩꯀꯥꯏ ꯀꯣꯏꯗꯨ ꯂꯩꯊꯣꯛꯏ꯫ ꯃꯝꯁꯤꯜꯂꯛꯂꯦ ꯍꯥꯏꯔꯕ ꯀꯥꯟꯗ ꯈꯛ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯍꯜꯂꯛꯄꯗꯗꯤ ꯂꯥꯡꯂꯦꯟꯅ ꯃꯩꯔꯥ ꯀꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯦꯊꯕꯤ ꯁꯥꯎꯔꯞꯅ ꯂꯥꯡꯂꯦꯟꯅ ꯃꯩꯔꯥ ꯀꯠꯂꯤꯕꯗꯨꯗ ꯌꯦꯡ ꯃꯆꯤꯟꯗꯨ ꯄꯣꯔꯣꯛ ꯁꯣꯜꯂꯛꯏ꯫ ꯑꯩꯅ ꯑꯗꯨꯝ ꯍꯜꯂꯛꯂꯒ ꯂꯥꯏ ꯊꯥꯎꯃꯩꯁꯦ ꯊꯥꯜꯂꯗꯧꯕꯁꯤꯗ ꯑꯩ ꯑꯄꯥ ꯁꯥꯗꯅ ꯅꯪꯅ ꯑꯃꯨꯛ ꯊꯥꯜꯂꯤꯕꯅꯤꯅꯦ꯫ ꯂꯥꯡꯂꯦꯟ ꯂꯥꯏ ꯈꯨꯔꯨꯝꯂꯤꯕꯗꯨ ꯂꯣꯏꯔꯗꯨꯅ ꯇꯞꯂꯤ ꯇꯞꯂꯤ ꯈꯨꯝꯂꯛꯏ꯫ ꯏꯅꯝꯃ, ꯊꯦꯡꯖꯤꯜꯂꯛꯄꯁꯤꯗ ꯑꯩꯅ ꯑꯗꯨꯝ ꯊꯥꯔꯕꯅꯤ꯫ ꯊꯦꯡꯒꯦꯔꯥ ꯊꯦꯡꯉꯣꯏꯔꯥ, ꯑꯩꯅ ꯑꯗꯨꯝ ꯍꯜꯂꯛꯂꯒ ꯑꯗꯨꯃꯛ ꯊꯥꯒꯗꯧꯕ ꯂꯩꯔꯕꯅꯤ꯫ ꯅꯪꯅ ꯊꯕꯛ ꯈꯨꯕꯤ ꯁꯥꯔꯒ ꯗꯨꯛꯁꯤ ꯊꯥꯔꯕꯅꯤꯅ ꯏꯃꯥꯅ ꯑꯩꯁꯦ ꯊꯕꯛ ꯁꯨꯅꯤꯡꯗꯦꯅ ꯑꯃꯨꯛ ꯉꯥꯡꯂꯅꯤ꯫ ꯑꯩꯅ ꯏꯃꯥꯒꯤ ꯃꯤꯆꯩ ꯇꯥꯕꯗꯨꯔꯕ ꯅꯪꯅ ꯄꯥꯝꯃꯤꯁꯦ? ꯂꯥꯡꯂꯦꯟꯅ ꯈꯨꯝꯒꯦ ꯇꯧꯕꯒ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄ ꯍꯥꯏꯕꯤꯇꯣꯟꯅ ꯍꯥꯟꯅ ꯐꯠ ꯍꯥꯏꯔꯛꯏ꯫ ꯍꯟꯗꯤ ꯍꯜꯂꯛꯂꯤ ꯕꯣꯏꯔꯦ, ꯉꯁꯥꯏ ꯆꯥꯛ ꯇꯣꯛꯄꯗꯒꯤ ꯅꯈꯨꯠ ꯍꯥꯝꯂꯒ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯗꯨꯅ ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯈꯝ ꯇꯥꯗꯧꯔꯀꯥꯟꯁꯤꯗ ꯍꯜꯂꯛꯂꯤꯕꯅꯤꯅꯦ ꯅꯪ꯫ ꯀꯩꯅꯣ ꯏꯃꯥ, ꯆꯥꯛ ꯇꯣꯛꯄꯩ ꯀꯣꯟꯗꯣ ꯑꯩꯅ ꯐꯦꯡꯂꯝꯂꯤꯕꯅꯤ꯫ ꯏꯃꯨꯡꯒꯤ ꯊꯕꯛꯀꯨꯝꯕ ꯇꯧꯔꯝꯂꯒꯅꯤ ꯑꯩꯅ ꯌꯨꯝꯗꯒꯤ ꯊꯣꯛꯂꯤꯕꯗꯣ, ꯆꯤꯟ ꯑꯃ ꯄꯥꯜꯂꯤꯅ ꯄꯪꯉꯥꯡ ꯉꯥꯡꯕꯤꯒꯅꯨ꯫ ꯍꯩ ꯋꯥꯔꯛꯇꯕꯤ, ꯀꯣꯟ ꯈꯖꯤꯛ ꯐꯦꯡꯂꯝꯕꯗꯨꯔꯣ ꯅꯪꯅ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯂꯒ ꯆꯠꯂꯤ ꯍꯥꯏꯔꯤꯕꯁꯦ? ꯅꯠꯇꯦ ꯏꯕꯦꯝꯃ, ꯅꯪ ꯁꯤꯕꯨ ꯀꯔꯤꯅꯣ? ꯌꯨꯝꯒꯤ ꯊꯕꯛ ꯑꯃꯠꯇꯁꯨ ꯇꯧꯅꯤꯡꯗꯦ, ꯐꯤ ꯁꯥꯗꯨꯅ ꯁꯦꯜ ꯇꯥꯜꯂꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ, ꯇꯉꯥꯏ ꯐꯗꯅ ꯑꯌꯨꯛꯀꯤ ꯆꯥꯛ ꯈꯖꯤꯛ ꯊꯣꯡꯕ, ꯀꯣꯟ ꯈꯔ ꯐꯦꯡꯕꯁꯤꯔꯣ ꯅꯪꯅ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯕꯣ? ꯁꯤꯁꯨ ꯅꯆꯟꯅꯨꯄꯤꯒ ꯑꯩꯒꯅ ꯑꯌꯥꯝꯕ ꯇꯧꯕꯅꯤ, ꯅꯪ ꯈꯔꯗꯤ ꯍꯦꯃꯜꯂꯕꯅꯤ꯫ ꯅꯪꯗꯧꯅ ꯇꯧꯕ ꯃꯧ ꯑꯃꯠꯇ ꯂꯩꯀꯥꯏꯁꯤꯗ ꯌꯥꯎꯗꯤꯌꯦ꯫ ꯀꯦꯊꯕꯤꯅ ꯑꯩꯉꯣꯟꯗ ꯋꯥꯔꯛꯂꯤꯕ ꯁꯨꯃꯥꯏꯅ ꯅꯆꯥꯅꯨꯄꯥ ꯌꯨ ꯊꯛꯄꯗꯨꯗꯁꯨ ꯋꯥꯔꯛꯄꯤꯔꯕꯗꯤ ꯐꯗꯧꯕ, ꯀꯔꯤ ꯊꯣꯛꯏꯅ ꯉꯥꯡꯂꯤꯕꯗꯣ ꯇꯥꯅꯤꯡꯗꯕꯅ꯫ ꯂꯥꯡꯂꯦꯟꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯑꯁ ꯏꯃꯥ, ꯌꯥꯔꯦꯕ, ꯃꯤꯅ ꯇꯥꯔꯒ ꯌꯥꯝ ꯐꯖꯗ꯭ꯔꯦ, ꯇꯣꯛꯂꯣ꯫ ꯀꯦꯊꯕꯤꯅ ꯂꯥꯡꯂꯦꯟ ꯏꯕꯦꯝꯃ, ꯅꯣꯏꯒꯤ ꯅꯃꯥ ꯉꯥꯡꯒꯟꯕꯤꯁꯦ ꯅꯪꯅ ꯈꯔ ꯃꯁꯤꯁꯤ ꯇꯨꯃꯤꯟ ꯂꯩꯅꯕ ꯍꯥꯏꯌꯨ, ꯅꯠꯇ꯭ꯔꯕꯗꯤ ꯏꯃꯨꯡꯁꯦ ꯂꯟꯖꯥꯎ ꯊꯣꯛꯄ ꯁꯣꯏꯔꯣꯏ꯫ ꯁꯤ ꯍꯥꯏꯔꯝ ꯀꯦꯊꯕꯤ ꯐꯦꯠ ꯇꯧꯔꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯍꯥꯏꯕꯤꯇꯣꯟ ꯁꯥꯎꯅ ꯂꯥꯎꯔꯛꯏ꯫ ꯍꯦ ꯋꯥꯔꯦꯝ ꯉꯥꯡꯕꯤ, ꯅꯪ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕ ꯇꯧꯒꯅꯨ꯫ ꯑꯩꯅ ꯁꯥꯎꯔꯛꯂꯕꯗꯤ ꯅꯪ ꯅꯥꯇꯩ ꯆꯥꯔꯣꯏꯀꯣ, ꯅꯥꯇꯩ ꯆꯥꯔꯣꯏ꯫ ꯁꯨꯅꯤꯡꯗꯕꯤꯁꯤꯗꯤ ꯐꯃꯨꯡꯗꯒ ꯑꯃꯨꯛ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯆꯥꯛꯀꯗꯣ ꯍꯦ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯡꯉꯨ ꯂꯥꯎ꯫ ꯏꯃꯥ, ꯌꯥꯔꯤꯕ ꯇꯣꯛꯂꯣ꯫ ꯍꯩꯅꯗꯕꯅ ꯑꯩꯗꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯏꯁꯧꯗ ꯅꯠꯇꯦ, ꯌꯨꯝꯁꯤꯗ ꯑꯩ ꯀꯃꯥꯏꯅ ꯂꯩꯌꯨ ꯍꯥꯏꯕꯅꯣ? ꯏꯁꯧ ꯂꯥꯡꯅꯕꯁꯦ ꯑꯩ ꯍꯩꯅꯗꯦ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯍꯥꯏꯕꯤꯇꯣꯟ ꯏꯁꯧ ꯂꯥꯡꯕꯁꯤ ꯑꯩꯅ ꯍꯦꯟꯅ ꯍꯩꯅꯗꯦꯅꯦ꯫ ꯑꯗꯨꯗ ꯇꯧꯔꯤꯕꯁꯤ ꯎꯔꯦꯗꯅ, ꯅꯠꯇꯦ, ꯁꯤꯗꯕꯨ ꯑꯩꯅ ꯏꯁꯧ ꯂꯥꯡꯅꯤꯡꯉꯣꯏꯗꯕꯒꯤ ꯃꯔꯝꯁꯦ ꯀꯥꯏꯗꯅꯣ ꯍꯥꯏꯕꯅꯤ꯫ ꯃꯧ ꯃꯥꯅ ꯃꯧꯒꯤ ꯂꯤꯆꯠ ꯁꯥꯖꯠꯁꯨ ꯆꯠꯇꯕ ꯑꯩꯅꯦ, ꯑꯩ ꯊꯋꯥꯏꯁꯦ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯂꯕꯅꯤ ꯑꯩ꯫ ꯏꯅꯝꯃꯗꯁꯨ ꯄꯪꯇꯥꯏꯅ ꯇꯥꯏꯅꯒꯅꯨ, ꯃꯁꯤ ꯄꯨꯝꯕ ꯇꯥꯆꯧꯅ ꯃꯊꯣꯡ ꯆꯥꯗꯕꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ꯫ ꯆꯨꯝꯃꯤ ꯏꯆꯥꯅ ꯍꯥꯏꯔꯤꯕꯗꯣ, ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯌꯨꯝ ꯀꯣꯏꯗꯨꯅ ꯃꯆꯥ ꯃꯋꯥ ꯐꯠꯇꯕꯗꯣ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯐꯖꯕꯤ ꯂꯣꯟꯗ ꯊꯦꯝ ꯅꯧꯗꯨꯅ ꯇꯧꯔꯕꯗꯤ ꯐꯅ ꯐꯠꯂꯝꯗꯕ ꯅꯨꯄꯥ ꯑꯣꯏꯁꯅꯨ, ꯒ꯭ꯌꯥꯟ ꯑꯗꯨꯃꯛ ꯇꯥꯔꯛꯀꯅꯤꯅꯦ꯫ ꯄꯨꯝꯅꯃꯛ ꯅꯨꯄꯤꯗ ꯂꯩꯕꯅꯤ, ꯅꯨꯄꯥꯅꯁꯨ ꯐꯠꯇ, ꯅꯨꯄꯤ ꯏꯃꯥꯁꯨ ꯐꯠꯇ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯌꯨꯝꯕꯥꯟꯗꯣ ꯃꯊꯣꯡ ꯑꯗꯨꯃꯛ ꯆꯥꯗꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯃꯥ, ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯍꯦꯟꯗꯤ ꯍꯦꯟꯃꯜꯂꯕꯅꯤ꯫ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ, ꯌꯨꯗ ꯊꯛꯇꯨꯅ ꯂꯩ꯫ ꯏꯅꯝꯃꯅ ꯍꯥꯏꯔꯤꯕꯗꯣ ꯆꯨꯝꯂꯕꯅꯤ꯫ ꯏꯃꯥ, ꯏꯅꯝꯃꯗ ꯉꯥꯡꯁꯛꯇꯨꯅ ꯇꯧꯔꯤꯕ ꯑꯁꯤꯒꯨꯝ ꯅꯆꯥꯅꯨꯄꯥꯗꯁꯨ ꯈꯔ ꯉꯥꯡꯁꯩꯗꯨꯅ ꯋꯥꯔꯛꯍꯧ, ꯅꯠꯇ꯭ꯔꯕꯗꯤ ꯏꯃꯥ, ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯃꯥꯡꯕ ꯇꯥꯔꯦ꯫ ꯍꯥꯏꯕꯤꯇꯣꯟ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯤꯕꯗꯨ ꯃꯨꯟꯅ ꯇꯥꯏ, ꯋꯥꯗꯕ ꯅꯠꯇꯦ ꯃꯥꯁꯨ ꯃꯆꯥ ꯃꯃꯧꯒꯤ ꯇꯨꯡꯒꯤ ꯈꯟꯕꯗ꯫ ꯍꯥꯏꯕꯤꯇꯣꯟ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯃꯆꯥꯅꯨꯄꯤꯗ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯒꯤ ꯂꯥꯡꯂꯦꯟ,
nabunggana namagasya. Imana waratlage. Moy anisi imana yung pubasida kumthokpa suning nomningdabani. Aduna ngasidagi ima thabak hauge. Moy thabak sudabra yenge. Kaidogdoino ima. Yengbada kaluisa sidi thaina napase ngausinnabda lekaisida tomba haidana maming salaklibani. Adubu ai lakpadagidi aina goro otpa makai nei khaibada napase gyan tabdagi taraba gyanan babu onkribani. Langlen noklaga pahabada goro otkibadugum tasawga inamagadasu otki hairaba gyan tadrabanina otpa taridana. Kedhabi sak thongbadu loiraduna thinanaba semsai masida haibiton changlagtuna sakto thirukhin ibungo halakpa ngaikisi. Pung baro tero halakpa na sa napato ngairadi puksidi kakpalaw ba tawrani chakna lambana. Lam labsu khanglo ngasidi ibungo halaklaga saksya punna saminaga tawni. Aidi ngai bangam laroy ngai ga hairaga ima hoy oina ngai biro aidi sak sar aine sapa yaroi hairabadi yararoi wa makha yam taga. Kaino ima nasa nupa yu thakpa hapu manam nambado khakung sira iraba ma halaklaga chakpunna sa sikaina harise. Tan yam sadre imana nasa nupa nung siribado. Isa nupa yu thakpado su nungsi. Yu thaktana ising khak thaklaga ngaubi nang su nungsi. Noina nungsi. Nungsi baduna ne aina ngasi noida haigadoriba wasi. Kay wano haise. Kuna haige isa nupa halakisat. Haibiton mana yadaduna kedhabi saklam labasu saramde. Makoy punna lamyaiduda phakthaduna phamlaga thoiba halakpa ngairi. Ngaki matung thoiba yu thaktuna mayumda halaklami thoiba marol phairi tawna. Kaino toisida ifam irei leitabugum lamyaisida pulap haunaraga uiraga leiramsida. Uiduna leiramsingdu khonselduda uiramba mamit mana khangsing singi kethabi saurap tawna mapuroibada hairei. Yudo thakpam tokba khara kok thaklaga yumda phat hanjilakpa yadro. Kokphai manbana ngaibada aidi chari tatgadawre. Kari aibu kokphai manba kai nangni bajare numit sumi soina bi maladana. Yam pajabi mong ningonda kokphai manba kai nam thibi sidi. Haibitona yare sak phajaba phajabi ania ngangnaribado amukta lepo taja ningtre haimau sak thiru. Kedhabi mapurebada mamit paina yenglamlaga chakumda sanki haibiton masanu pado on sinduna sairei. Nangbu yuse thaklanu haibase yaroi taba natro natuna sa thire thabak suduna natuna sa thakpa ngamnaba hotnagedi haide aduga nonganbadagi numit taba phawda yuda ibungo nang yudo thakmandana thuna siba soidrabani ko nang. Kadai dai noima ontok yudaklibase thuna sinaba natene punsi sang hingnabani neima hidak ni se yu nate oktaba nang kon sinadana wari sabaga tanjaida ai. Chakhumdagi kethabina laurei hosak thire prabab langnaro ai sak saba haure tawrisi isu tadabisi khondana hawtriba suna suningriba laima yengluba khuding isa sungai imong sungai simadi phai kana hayananaba magun mache amphek siendeda. Langlena yarima ngangdunum leiranu saksi saurasi. Asumna makoy punna sak saminarami. Sak toklamdaiduda haibitona wa hawdoraklami. Ibunga ima ngasidi wa khra haige. Aina haigadoribu wase noigi tungi khalaga haigadoribu wani. Thoiba mamikado uirum nokfe tawna. Kainoima tayo kaidoroge. Nasagi lanthum saruk yintu piragena hairaktori oiramgani natro. Kedhabi mapuroibagi waduda masu nokfe tawna manem dhairei. Adumna tawgadaba oiradi ima khara thuna tawnaba tawsi. Imana lanthumse hek yenthokpibaga namo sana achauba khara sahawgadoribani. Aikhoi langlengidi yam thungdrabasu yanida madi ningolne. Yumsidagi sarkhagi tawbanina magi sarukti yamdrabasu yaniba natra langlen. Haibiton masa mamauda mamipaini yenglaga. Nungaida ko wakhal kadi asado wangmali ngehakta ngaire onthairaklaga nakhwang tekadaw. Image soba noi hayengdagi tongan sak si haye haidana aina saksada nang halakpa ngaibase. Sagat lamba saga pumsai kethabi mamit mana suklaga manemda muni yengi. Thoibana kaino imana haidu nasa piba aiga punna sadana imana tumna sarge harisibu kaino ima. Ai thanda sage haibana tiye nasa nupiga sage haibani. Oine dubaba
isan ningol khar leiraga mayum panki doromni matamduda imana tomda kamai sakhum tunga doi matamduda nane matamdugi wakhana si haujikidi noini tongan chakro handa mukti kethabina phat khumlei phare tongan chaw harabani na ꯑꯩꯈꯣꯏꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯂꯟꯊꯨꯝꯗꯣ ꯄꯤꯕꯤꯔꯣ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯆꯥꯈ꯭ꯔꯒꯦ ꯂꯟꯊꯨꯝꯒꯤ ꯋꯥꯐꯝꯗꯣ ꯍꯧꯖꯤꯛꯀꯤꯗꯤ ꯈꯜꯂꯨꯈꯤꯅꯨ ꯍꯌꯦꯡ ꯑꯩꯅ ꯁꯣꯜꯂꯕ ꯀꯥꯟꯗꯨꯗ ꯁꯤꯔꯝꯗꯥꯏꯗ ꯃꯥꯒꯤ ꯁꯔꯨꯛ ꯌꯦꯟꯊꯣꯛꯂꯝꯒꯅꯤ ꯃꯇꯝꯗꯨ ꯌꯧꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯅꯀꯣꯛꯁꯤꯡꯗꯨꯗ ꯂꯟꯊꯨꯝꯒꯤ ꯋꯥꯈꯜꯗꯤ ꯈꯜꯂꯨꯈꯤꯅꯨ ꯀꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯆꯥꯔꯒ ꯍꯤꯡꯗꯣꯏꯕ ꯈꯨꯠꯇ ꯁꯦꯜꯁꯤ ꯀꯤ ꯄꯥꯏꯗꯅ ꯀꯔꯝꯕꯅ ꯇꯣꯉꯥꯟ ꯆꯥꯗꯣꯏꯅꯣ ꯍꯩꯃꯥ ꯅꯣꯏꯕꯨ ꯅꯈꯣꯡ ꯅꯈꯨꯠ ꯇꯦꯛꯄ꯭ꯔꯣ ꯁꯨꯔ ꯅꯣꯝꯂꯒ ꯆꯥꯗꯧ ꯅꯠꯇ꯭ꯔꯣ ꯊꯕꯛꯇꯤ ꯃꯅꯥꯝꯇꯁꯨꯗ ꯃꯤꯔꯦꯝ ꯁꯥꯗꯨ ꯂꯩꯔꯒ ꯅꯣꯏ ꯆꯥꯅꯕꯗꯣ ꯅꯣꯡꯊꯛꯇꯒꯤ ꯂꯥꯏꯅ ꯊꯥꯗꯔꯛꯂꯣꯏꯌꯦ ꯈꯪꯗꯦ ꯅꯣꯏ ꯍꯌꯦꯡꯗꯒꯤꯅꯦ ꯇꯣꯉꯥꯟꯅ ꯆꯥꯈꯤꯒꯗꯧꯕꯅꯤ ꯑꯩꯈꯣꯏꯗꯒꯤ ꯁꯦꯜꯁꯤ ꯀꯤꯝ ꯍꯪꯂꯛꯄ ꯌꯥꯔꯣꯏ ꯄꯣꯠ ꯅꯥꯝꯃ ꯂꯧꯕꯁꯨ ꯌꯥꯔꯣꯏ ꯅꯣꯏꯅ ꯊꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯒꯗꯧꯅꯤ ꯁꯤ ꯍꯥꯏꯔꯝ ꯍꯥꯏꯕꯤꯇꯣꯟ ꯃꯆꯥ ꯃꯃꯧꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩ ꯍꯧꯒꯠꯇꯨꯅ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈꯤ ꯊꯣꯏꯕ ꯃꯔꯣꯜ ꯏꯐꯥꯏ ꯐꯥꯏꯅ ꯂꯥꯎꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯣ ꯐꯔꯦ ꯑꯩꯈꯣꯏꯁꯦ ꯇꯣꯉꯥꯟ ꯌꯥꯝ ꯄꯤꯖꯅꯤꯡꯂꯕ ꯅꯠꯇ꯭ꯔꯣ ꯆꯥꯕ ꯇꯥꯔꯦ ꯀꯩ ꯍꯅꯨꯕꯤ ꯃꯤꯅꯨꯈꯥꯡ ꯅꯪ ꯍꯌꯦꯡꯋꯥꯏ ꯁꯣꯜꯂꯛꯂꯀꯥꯟꯗ ꯀꯅꯥꯅ ꯁꯦꯕꯥ ꯇꯧꯅ ꯌꯦꯡꯉꯤꯕ ꯆꯥꯒꯅꯤ ꯇꯣꯉꯥꯟꯅ ꯀꯦꯊꯕꯤꯅ ꯐꯔꯣꯏꯌꯦ ꯀꯨꯆꯨꯁꯦ ꯎꯇꯤꯟ ꯃꯥꯜꯂꯤꯁꯤ ꯎꯔꯦꯗꯅ ꯀꯨꯆꯨ ꯃꯨꯕ ꯃꯤꯅꯕꯨ ꯀꯌꯥꯝ ꯐꯔꯝꯗꯣꯏꯅꯣ ꯀꯝꯇ ꯂꯣꯏꯁꯤꯜꯂꯣꯏ ꯈꯪꯉꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯝꯂꯝꯒꯦꯕ ꯇꯣꯉꯥꯟ ꯆꯥꯔꯁꯤꯕꯨ ꯃꯣꯏ ꯆꯥꯛꯈꯨꯝꯗ ꯆꯥꯏꯕ ꯀꯣꯜꯂꯤꯛꯁꯦ ꯑꯩꯅ ꯀꯩꯀꯩ ꯂꯣꯏꯁꯤꯜꯂꯣꯏꯗꯣꯏꯅꯣ ꯂꯣꯏꯁꯤꯜꯂꯣꯏ ꯑꯁꯨꯝꯅ ꯀꯦꯊꯕꯤ ꯑꯃꯗꯤ ꯊꯣꯏꯕ ꯇꯣꯉꯥꯟ ꯄꯤꯖꯈ꯭ꯔꯦ ꯍꯥꯏꯕꯤꯇꯣꯟ ꯃꯥꯁꯨ ꯌꯨꯝ ꯑꯃ ꯄꯥꯟꯕꯗ ꯆꯪꯂꯤꯕ ꯁꯦꯜ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯤꯡ ꯑꯁꯤ ꯈꯪꯍꯟꯒꯦ ꯈꯟꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯁꯨꯅꯤꯡ ꯅꯣꯝꯅꯤꯡꯅꯕ ꯃꯆꯥ ꯃꯃꯧꯕꯨ ꯇꯣꯉꯥꯟ ꯄꯤꯖꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯅꯤꯗꯨꯗꯤ ꯍꯧꯖꯤꯛꯁꯨ ꯊꯕꯛ ꯃꯅꯥ ꯑꯃꯠꯇ ꯁꯨꯔꯝꯗꯦ ꯊꯣꯏꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯉꯔꯪ ꯉꯪꯂꯤ ꯀꯗꯥꯏ ꯐꯠꯄꯤꯔꯛꯂꯨ ꯀꯩꯗꯧꯒꯦ ꯑꯩꯁꯨ ꯁꯦꯜ ꯂꯧꯔꯒ ꯐꯠꯆꯈ꯭ꯔꯒꯦ ꯀꯦꯊꯕꯤ ꯁꯧ ꯇꯧꯗꯨꯅ ꯈꯨꯝꯂꯛꯏ ꯅꯣꯏ ꯅꯄꯥꯗꯒꯤ ꯁꯦꯜ ꯅꯠꯇꯦ ꯑꯩꯁꯤꯕꯨ ꯁꯦꯜꯒꯤ ꯂꯩꯔꯦꯝꯕꯤꯔ ꯍꯥꯏꯕꯅꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯁꯦꯜ ꯁꯨꯝ ꯂꯩꯔꯤꯁꯤꯕꯣ ꯑꯩꯕꯨ ꯀꯗꯥꯏꯗꯒꯤ ꯄꯤꯌꯨ ꯍꯥꯏꯕꯅꯣ ꯁꯦꯜꯗꯣ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯑꯩꯗꯤ ꯁꯦꯜ ꯄꯤꯗꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯅꯪ ꯀꯅꯥꯗꯒꯤꯅꯣ ꯂꯥꯛꯀꯦꯔ ꯐꯣꯏꯒꯦꯔ ꯇꯧꯔꯒ ꯑꯩꯒꯤ ꯁꯦꯜꯗꯣ ꯊꯨꯅ ꯄꯤꯔꯣ ꯅꯨꯄꯥ ꯅꯪ ꯉꯁꯤ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯕ ꯁꯣꯏꯔꯣꯏꯁꯦ ꯅꯪꯒꯤ ꯌꯨ ꯊꯛꯅꯕ ꯁꯦꯜ ꯀꯥꯏ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯆꯤꯟꯖꯥꯛ ꯐꯥꯎꯕ ꯂꯩꯇ꯭ꯔꯀꯥꯟꯁꯤꯗ ꯆꯦꯡ ꯂꯩꯕ ꯂꯩꯇꯕ ꯑꯩꯒꯤ ꯁꯦꯜ ꯄꯤꯗꯕ ꯌꯥꯔꯣꯏ ꯉꯔꯥꯡꯅ ꯄꯥꯝꯆꯠꯇꯨꯅ ꯁꯦꯜ ꯂꯧꯔꯨꯕꯗꯣ ꯑꯩ ꯈꯪꯕꯖꯥꯠ ꯄꯔꯞ ꯊꯨꯅ ꯁꯦꯜ ꯄꯤꯔꯣ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯗꯨꯗꯤ ꯁꯦ ꯅꯊꯤꯕꯨꯡ ꯆꯥꯅꯕ ꯆꯦꯡ ꯋꯥꯅꯕ ꯁꯦꯜ ꯅꯪꯒꯤ ꯌꯨꯔꯦꯝ ꯊꯛꯅꯕ ꯁꯦꯜ ꯅꯠꯇꯤꯌꯦ ꯌꯨꯗꯣ ꯌꯥꯝ ꯊꯛꯅꯤꯡꯂꯒꯅ ꯕꯤꯈ꯭ꯌꯥꯔꯤ ꯑꯣꯏꯔꯒ ꯃꯤꯉꯣꯟꯗꯒꯤ ꯅꯤꯔꯒ ꯊꯛꯂꯨꯔꯣ ꯑꯩꯅꯗꯤ ꯁꯦꯜ ꯄꯤꯕ ꯁꯨꯡꯉꯝ ꯉꯝꯂꯔꯣꯏ ꯑꯣ ꯉꯝꯂꯔꯣꯏ ꯅꯪ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯂꯔꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯄꯟꯊꯥꯗꯩ ꯊꯣꯏꯕ ꯏꯃꯨꯡ ꯆꯪꯈꯤ ꯃꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯐꯃꯨꯡꯗꯨ ꯃꯊꯛ ꯃꯈꯥ ꯑꯣꯟꯗꯨꯅ ꯁꯦꯜ ꯊꯤꯔꯤ ꯃꯗꯥꯎ ꯌꯥꯕ ꯍꯥꯏꯗꯨꯅꯤ ꯁꯦꯜ ꯑꯆꯣꯏꯕ ꯈꯔ ꯐꯈꯥꯗꯨꯗ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯣꯏꯕ ꯍꯔꯥꯎꯅ ꯁꯦꯜꯁꯤꯡꯗꯨ ꯂꯧꯗꯨꯅ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛꯂꯛꯏ ꯀꯦꯊꯕꯤ ꯃꯄꯨꯔꯣꯏꯕꯅ ꯅꯣꯛꯐꯦꯠ ꯁꯦꯜ ꯑꯆꯣꯏꯕꯁꯤꯡ ꯑꯗꯨ ꯃꯁꯤꯡ ꯊꯤꯗꯨꯅ ꯊꯣꯛꯂꯛꯄꯗꯨꯗ ꯏꯄꯥ ꯄꯥꯈꯠ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯁꯦꯜꯁꯤꯡꯗꯨ ꯃꯨꯟꯅꯕ ꯍꯣꯠꯅꯩ ꯍꯦ ꯑꯣꯛꯇꯕ ꯁꯦꯜꯗꯨ ꯆꯦꯡ ꯋꯥꯅꯕꯅꯤ ꯀꯗꯥꯏ ꯌꯥꯝ ꯊꯨꯅ ꯄꯤꯔꯣ ꯍꯥꯏꯕꯅꯦ ꯊꯣꯏꯕ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯐꯠ ꯏꯟꯊꯣꯛꯂꯒ ꯆꯠꯊꯥꯏ ꯆꯀꯠ ꯉꯥꯡꯉꯤ ꯅꯣꯏꯒꯤ ꯆꯥꯛꯇꯨꯗꯤ ꯆꯥꯗ꯭ꯔꯕꯁꯨ ꯌꯥꯏ ꯌꯨꯗꯤ ꯃꯇꯝ ꯆꯥꯅ ꯊꯛꯍꯧꯗꯕ ꯌꯥꯗꯦ ꯀꯔꯤ ꯈꯪꯗꯅ ꯄꯪꯉꯥꯡꯗ ꯉꯥꯡꯉꯤ ꯁꯛꯃꯛꯅ ꯀꯛꯊꯨꯝ ꯍꯦꯛ ꯃꯥꯜꯂꯗꯅ ꯊꯕꯥ ꯉꯥꯡꯗꯅ ꯁꯦꯜꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤ ꯀꯦꯊꯕꯤ ꯁꯥꯎꯅ ꯂꯥꯎꯍꯧꯔꯤ ꯑꯣꯛꯇꯕ ꯃꯤꯔꯦꯞ ꯅꯪ ꯍꯟꯖꯤꯜꯂꯧ ꯈꯪꯅꯤ ꯅꯪ ꯅꯀꯣꯛ ꯑꯇꯥꯡꯕꯗꯨꯗ ꯅꯨꯡꯊꯪꯅ ꯁꯨꯊꯒꯦ ꯅꯪ ꯍꯥꯏꯕꯤꯇꯣꯟꯅ ꯅꯋꯥ ꯅꯄꯨꯔꯣꯏꯕꯗ ꯑꯗꯨꯝꯅ ꯉꯥꯡꯁꯛꯂꯕꯗꯤ ꯑꯇꯥꯕ ꯃꯤꯅ ꯇꯥꯔꯒ ꯅꯄꯨꯔꯣꯏꯕꯁꯦ ꯐꯖꯅ ꯉꯥꯡꯅꯔꯣꯏꯅꯦ ꯋꯥꯉꯥꯡ ꯈꯣꯟꯗꯥꯗꯣ ꯐꯖꯗꯦ ꯁꯦꯝꯗꯣꯛꯎꯀꯣ ꯇꯣꯉꯥꯟ ꯆꯥꯅꯈ꯭ꯔꯃꯛꯇꯗ ꯑꯍꯩ ꯁꯥꯗꯨꯅ ꯋꯥ ꯉꯥꯡꯕꯤꯔꯛꯂꯤꯁꯤꯕꯨ ꯅꯃꯥꯏꯀꯩ ꯈꯪꯗ꯭ꯔꯣ ꯉꯥꯡꯅꯤꯡꯂꯤ ꯀꯨꯁꯤ ꯉꯥꯡꯅꯤꯡꯗ꯭ꯔꯦ ꯀꯨꯁꯤꯅꯦ ꯏꯃꯥꯒꯤ ꯅꯊꯧ ꯅꯠꯇꯦ ꯏꯃꯥ ꯏꯕꯦꯝꯃ ꯃꯁꯤꯟꯁꯤ ꯀꯌꯥꯗ ꯉꯝꯂꯤꯕꯅꯣ ꯋꯥꯔꯛꯇ ꯃꯄꯥꯟ ꯊꯣꯛꯂꯦ ꯃꯤꯒꯤ ꯃꯥꯡꯗ ꯑꯣꯟꯊꯣꯛ ꯏꯀꯥꯏꯖꯈ꯭ꯔꯦꯗ ꯁꯩꯇ ꯑꯩꯗꯤ ꯋꯥꯔꯛꯀꯦꯔꯥ ꯋꯥꯔꯣꯏꯒꯦꯔꯥ ꯅꯊꯧ ꯅꯠꯇꯦ ꯀꯔꯤ ꯊꯣꯛꯑꯦꯅ ꯁꯣꯝꯗ ꯎꯟꯁꯤꯟꯗ ꯋꯥ ꯉꯥꯡꯉꯛꯏꯕꯅꯣ ꯃꯃꯥꯏꯁꯦ ꯏꯀꯥꯏꯕꯁꯨ ꯈꯪꯗꯦ ꯇꯧꯔꯤꯕ ꯁꯤ ꯍꯥꯏꯔꯝ ꯀꯦꯊꯕꯤ ꯏꯃꯨꯡꯗ ꯆꯪꯈꯤ ꯍꯩꯕꯤꯇꯣꯟꯅ ꯃꯁꯦ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯕ꯭ꯔꯕꯨ ꯇꯥꯟꯅꯔꯒꯁꯨ ꯋꯥꯁꯤ ꯊꯥꯖꯜꯂꯨꯅꯤꯁꯦ ꯃꯁꯦ ꯍꯧꯔꯤ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯊꯣꯏꯕ ꯌꯨ ꯇꯞ ꯊꯥꯅ ꯊꯛꯆꯤꯜꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯀꯥꯗ ꯍꯥꯏꯔꯪ ꯆꯪꯂꯛꯂꯒ ꯇꯨꯝꯂꯤꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯏ ꯍꯦ ꯇꯥꯕ꯭ꯔꯥ ꯀꯦꯊꯕꯤ ꯍꯧꯒꯠꯂꯨ ꯑꯩꯒꯤ ꯆꯥꯛ ꯂꯧꯔꯨꯁꯨ ꯑꯩ ꯆꯥꯛ ꯂꯥꯝꯃꯤ ꯆꯥꯛ ꯆꯥꯒꯦ ꯇꯥꯕ꯭ꯔꯥ ꯄ꯭ꯔ ꯍꯧꯒꯠꯂꯨ ꯀꯦꯊꯕꯤ ꯃꯥꯁꯨ ꯎꯏꯔꯣꯟ ꯇꯧꯕꯗ ꯉꯥꯏꯔꯤꯕ ꯑꯣꯏꯕꯅ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯝꯃꯤ ꯀꯦꯊꯕꯤ ꯄꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ ꯆꯥꯛ ꯂꯥꯝꯃꯦ ꯆꯥꯛ ꯂꯧꯔꯨꯁꯨ ꯍꯣꯏ
ꯆꯥꯛ ꯂꯧꯔꯨꯁꯨ ꯍꯥꯏꯕ ꯅꯅꯥꯗꯨ ꯄꯪꯂꯕ ꯀꯩꯅꯣ ꯑꯣ ꯆꯥꯛ ꯂꯧꯔꯨꯁꯨ ꯍꯥꯏꯕ ꯍꯣꯏ ꯍꯣꯏ ꯆꯥꯛ ꯂꯧꯔꯨꯒꯦ ꯑꯩ ꯆꯥꯛ ꯂꯧꯔꯨꯒꯦꯀꯣ ꯁꯤꯗ ꯂꯦꯡꯗꯕꯤ ꯂꯩꯔꯝꯃꯣ ꯀꯦꯊꯕꯤ ꯍꯧꯒꯠꯇꯨꯅ ꯀꯥꯗꯒꯤ ꯊꯣꯛꯈꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯄꯨꯈꯝ ꯑꯃ ꯈꯨꯖꯥꯏ ꯑꯃ ꯄꯨꯗꯨꯅ ꯑꯃꯨꯛ ꯆꯪꯂꯛꯂꯝꯃꯤ ꯊꯣꯏꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯔꯤ ꯃꯊꯦꯜꯅꯣ ꯑꯍꯥꯎꯕꯒ ꯅꯠꯇ꯭ꯔꯗꯤ ꯑꯩꯗꯤ ꯌꯥꯝ ꯆꯥꯔꯣꯏꯗꯧꯅꯤ ꯑꯍꯥꯎꯕꯅꯤ ꯑꯍꯥꯎꯕ ꯉꯥ ꯊꯣꯡꯕꯅꯤ ꯃꯣꯏ ꯇꯥ ꯋꯥꯔꯝꯂꯅꯤꯅ ꯅꯅꯥꯏ ꯅꯨꯄꯤꯅ ꯍꯦꯛꯇ ꯉꯥ ꯊꯣꯡꯖꯔꯛꯄ ꯏꯟꯖꯔꯛꯂꯒꯦ ꯆꯥꯛꯁꯦ ꯑꯩꯒꯤ ꯅꯨꯄꯤꯇꯅꯤ ꯏꯂꯣ ꯏꯂꯣ ꯌꯥꯗꯣ ꯀꯥꯊꯣꯛꯄꯤꯔꯣ ꯏꯟꯖꯔꯛꯂꯒꯦ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯕꯅꯤ ꯁꯥꯗꯅ ꯊꯣꯏꯕ ꯃꯌꯥꯗꯨ ꯂꯥꯎꯅ ꯍꯦꯛꯇ ꯀꯥꯊꯣꯛꯏ ꯀꯦꯊꯕꯤ ꯁꯥꯎꯅ ꯄꯨꯈꯝꯗ ꯌꯥꯎꯔꯤꯕ ꯂꯩꯇꯨꯝꯗꯨ ꯇꯥꯛ ꯄꯥꯏ ꯊꯣꯏꯕꯒꯤ ꯃꯌꯥꯗꯨ ꯅꯝꯁꯤꯜꯂꯛꯏ ꯆꯥꯔꯣ ꯉꯥ ꯊꯣꯡꯕꯅꯤ ꯆꯥ ꯊꯣꯏꯕ ꯌꯨ ꯉꯥꯎꯕꯒꯤ ꯅꯤꯁꯥꯒ ꯁ꯭ꯋꯥꯏꯍꯟꯈꯤ ꯏꯈꯪ ꯈꯪꯅ ꯄꯥꯈꯠꯅ ꯀꯦꯊꯕꯤꯒꯤ ꯃꯈꯨꯠꯇꯨ ꯀꯟꯊꯣꯛꯂꯒ ꯃꯌꯥꯗꯒꯤ ꯂꯩꯇꯨꯝꯗꯨ ꯐꯠ ꯑꯣꯊꯣꯛꯂꯒ ꯀꯩꯅꯣ ꯀꯦꯊꯕꯤ ꯅꯪ ꯇꯧꯔꯤꯁꯤꯕꯣ ꯅꯠꯇꯦ ꯅꯪꯕꯨ ꯉꯥꯎꯔꯕ ꯍꯥꯏꯕꯅꯤ ꯂꯩꯇꯨꯝꯁꯤꯕꯨ ꯃꯤꯒꯤ ꯃꯌꯥꯁꯤꯗ ꯍꯦꯛꯇ ꯅꯝꯁꯤꯜꯂꯛꯂꯤꯕꯁꯤꯕꯨ ꯍꯧꯅꯕ꯭ꯔꯣ ꯑꯣꯛꯇ꯭ꯔꯤꯕ ꯉꯥ ꯊꯣꯡꯕꯗꯣ ꯏꯜꯂꯛꯈꯤꯒꯤ ꯆꯥꯈꯨꯋꯣ ꯑꯗꯒꯤꯗꯤ ꯅꯪ ꯑꯩꯅ ꯐꯨꯊꯔꯛꯂꯅꯤ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯗꯤ ꯅꯪ ꯀꯔꯤꯒꯤ ꯐꯨꯕ ꯅꯪ ꯑꯣꯏꯅ ꯐꯨꯔꯛꯀꯅꯤ ꯉꯁꯥꯏ ꯑꯩꯅ ꯆꯦꯡ ꯋꯥꯅꯕ ꯊꯝꯕ ꯁꯦꯜꯗꯨ ꯅꯠꯇ꯭ꯔꯣ ꯍꯨꯔꯥꯜꯂꯒ ꯅꯌꯨ ꯊꯛꯄ ꯆꯠꯈꯤꯕꯗꯣ ꯑꯗꯨꯒ ꯍꯜꯂꯛꯂꯒ ꯆꯥꯛ ꯊꯥꯡꯗꯣꯔꯛꯎ ꯀꯥꯏꯅ ꯉꯁꯥꯏ ꯍꯥꯏꯈꯤꯗꯥꯏꯅꯦ ꯆꯥꯛꯇꯤ ꯆꯥꯗ꯭ꯔꯕꯁꯨ ꯌꯥꯏ ꯌꯨꯗꯤ ꯊꯛꯇꯕ ꯌꯥꯗꯦ ꯀꯥꯏꯅ ꯑꯗꯨꯅ ꯅꯪ ꯆꯥꯛ ꯆꯥꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯅꯪꯒꯤ ꯆꯥꯛ ꯁꯔꯨꯛꯁꯨ ꯑꯩꯅ ꯆꯣꯞ ꯍꯥꯞꯄꯣꯏ ꯆꯥꯛꯀꯤ ꯃꯍꯨꯠ ꯂꯩꯇꯨꯝꯗꯨ ꯑꯣꯏꯅ ꯆꯥꯎ ꯌꯨꯗꯨꯅ ꯏꯁꯤꯡ ꯑꯣꯏꯗꯨꯅ ꯍꯦꯛ ꯊꯛꯎ ꯑꯗꯨꯒ ꯊꯨꯅ ꯍꯦꯛꯇ ꯁꯤꯀꯣ ꯅꯪꯅ ꯁꯤꯈ꯭ꯔꯕꯗꯤ ꯑꯩꯁꯨ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥ ꯑꯃ ꯈꯜꯂꯒꯅꯦ ꯌꯨꯝ ꯑꯃꯨꯛ ꯄꯥꯟꯕ ꯌꯥꯔꯅꯤꯗꯅ ꯉꯁꯤ ꯌꯧ ꯎꯁꯤꯠꯇꯤꯅꯕꯁꯦ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯪ ꯈꯪꯕ꯭ꯔꯥ ꯉꯥꯡꯈꯣꯕ ꯎꯁꯤꯠꯇꯅ ꯉꯥꯡꯈꯣꯕ ꯑయ్ꯌꯣ ꯑꯃ ꯅꯥꯏꯌꯦ ꯏꯐꯠꯇ ꯀꯔꯤꯅꯣ ꯅꯈꯨꯠ ꯈꯨꯆꯥꯎꯗꯨꯅꯤ ꯍꯦꯛꯇ ꯅꯥꯔꯣꯏ ꯈꯪꯗꯅ ꯃꯤꯒꯤ ꯃꯥꯏꯁꯤ ꯊꯥꯔꯛꯏꯗꯨꯕꯣ ꯀꯔꯤꯒꯤꯅꯕ ꯅꯆꯤꯟꯗꯣ ꯇꯨꯝꯈꯠꯂꯒ ꯈꯪꯉꯨ ꯆꯩꯅꯥꯗꯣ ꯍꯣꯏ ꯃꯥ ꯁꯤꯔꯦ ꯅꯪꯒꯟꯒꯥꯁꯤ ꯀꯣꯞꯂꯦ ꯍꯦ ꯅꯨꯄꯥ ꯅꯪ ꯑꯩꯉꯣꯟꯗ ꯐꯨꯔꯤꯁꯦ ꯌꯥꯝ ꯊꯨꯅ ꯂꯦꯞꯄꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯉꯁꯤ ꯑꯩ ꯃꯤꯡ ꯊꯨꯔꯛꯄꯗ ꯅꯪ ꯁꯜꯂꯒ ꯇꯥꯅꯤ ꯅꯪ ꯂꯥꯡꯂꯦꯟ ꯃꯃꯥꯒꯤ ꯀꯥꯗ ꯄ꯭ꯔꯕꯞ ꯆꯪꯂꯛꯂꯝꯃꯤ ꯍꯥꯏꯕꯤꯇꯣꯟ ꯃꯍꯥꯛꯁꯨ ꯇꯨꯝꯂꯝꯗ꯭ꯔꯤ ꯂꯥꯡꯂꯦꯟ ꯄ꯭ꯔꯕꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯗ ꯍꯥꯏꯔꯛꯏ ꯏꯃꯥ ꯏꯅꯝꯃꯒ ꯇꯥꯆꯧꯒꯁꯦ ꯐꯨꯅꯔ ꯃꯥꯜꯂꯦ ꯑꯝꯇ ꯈꯥꯝꯅꯨꯁꯤꯔꯣ ꯇꯥꯆꯧꯅ ꯏꯅꯝꯃꯁꯦ ꯐꯖꯅ ꯐꯨꯕꯤꯔ ꯃꯥꯜꯂꯦ ꯍꯣꯏꯅꯦ ꯅꯅꯝꯃꯁꯦ ꯑꯌꯣ ꯃꯥꯗꯅ ꯌꯥꯝ ꯀꯟꯅ ꯀꯞꯂꯦ ꯇꯥꯆꯧꯁꯦ ꯌꯨꯁꯨ ꯉꯥꯎꯔꯝꯒꯅꯤ ꯏꯃꯥ ꯑꯃꯨꯛꯇ ꯄ꯭ꯔꯕꯞ ꯈꯥꯝꯗꯣꯛꯎꯁꯦ ꯅꯠꯇ꯭ꯔꯕꯗꯤ ꯏꯅꯝꯃꯁꯦ ꯁꯣꯏꯅ ꯁꯤꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯐꯨꯕꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯀꯦꯊꯕꯤ ꯐꯨꯔꯤꯕꯗꯨ ꯈꯥꯝꯗꯣꯛꯀꯦ ꯈꯟ ꯆꯠꯅꯕ ꯍꯧꯒꯠꯂꯛꯄꯒ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ ꯊꯣꯏꯕꯅ ꯂꯥꯎꯕꯒꯤ ꯑꯣꯏꯕ ꯁꯤꯔꯦ ꯀꯩꯅꯣ ꯅꯨꯄꯤ ꯀꯟꯅ ꯂꯥꯎꯔꯤꯕꯗꯨꯕꯣ ꯍꯤꯡꯆꯥꯕꯤ ꯍꯥꯏꯁꯤꯗꯤ ꯀꯦꯊꯕꯤ ꯁꯥꯎꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯔꯤ ꯍꯤꯡꯆꯥꯕꯤ ꯅꯁꯝꯁꯤꯁꯨ ꯂꯣꯏꯅ ꯐꯣꯏꯗꯠꯀꯦ ꯈꯪꯕ꯭ꯔꯥ ꯅꯪ ꯈꯪꯕ꯭ꯔꯥ ꯃꯤꯉꯣꯟꯗ ꯅꯥꯔꯣꯏ ꯈꯪꯗ ꯐꯨꯕꯒꯤ ꯂꯃꯟ ꯅꯪꯁꯨ ꯆꯩ ꯆꯥꯔꯤꯕꯁꯦ ꯁꯤꯔꯦ ꯍꯥꯏ ꯅꯨꯄꯤ ꯊꯥꯗꯣꯛꯑꯁꯦ ꯁꯝ ꯐꯣꯏꯔꯤꯕꯁꯦ ꯑꯃꯨꯛꯇ ꯊꯥꯗꯣꯛꯑꯕ ꯍꯥꯟꯅꯗꯒꯤ ꯂꯋꯥꯏ ꯁꯝꯁꯦ ꯀꯦꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯅꯪꯅ ꯑꯃꯨꯛ ꯀꯟꯅ ꯁꯝꯁꯤ ꯐꯣꯏꯔꯕꯗꯤ ꯑꯩ ꯀꯣꯛꯁꯦ ꯇꯥꯡꯂꯅꯤ ꯅꯪꯕꯨ ꯑꯝꯇ ꯊꯥꯗꯣꯛ ꯀꯩꯗꯧꯒꯦ ꯀꯔꯤꯒꯤ ꯊꯥꯗꯣꯛꯄ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯑꯩꯉꯣꯟꯗ ꯐꯨꯕ ꯉꯝꯗꯅꯕ ꯑꯩꯕꯨ ꯀꯤꯅ ꯆꯠꯅꯕ ꯃꯑꯣꯡꯗ ꯑꯩꯅ ꯅꯪ ꯐꯨꯗꯧꯔꯤꯕꯁꯤ ꯍꯣꯏꯕ ꯁꯦ ꯑꯩ ꯃꯇꯨꯡ ꯅꯪꯉꯣꯟꯗ ꯐꯨꯔꯣꯏꯕ ꯁꯝꯁꯦ ꯑꯃꯨꯛꯇ ꯊꯥꯗꯣꯛꯑꯣ ꯁꯦꯜ ꯇꯤꯡꯅ ꯉꯥꯎꯅꯕ ꯊꯛꯂꯛꯄ ꯌꯨꯁꯦ ꯅꯪꯅ ꯐꯨꯕꯗ ꯅꯤꯁꯥꯒ ꯂꯣꯏ ꯍꯟꯈꯤꯗꯧꯔꯦꯕꯤ ꯈꯠꯅꯕ ꯈꯥꯝꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯆꯠꯀꯦ ꯇꯧꯔꯝꯕ ꯍꯥꯏꯕꯤꯇꯣꯟ ꯃꯆꯥꯅꯨꯄꯤꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥꯒꯤ ꯂꯥꯡꯂꯦꯟ ꯇꯨꯝꯃꯨꯔ ꯆꯠꯂꯣ ꯑꯁꯤꯗ ꯈꯥꯝꯗꯣꯛꯄ ꯆꯪꯂꯨꯔꯒꯅꯦ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏꯌꯦ ꯑꯃꯅ ꯑꯃꯨꯛ ꯑꯣꯟꯈꯠꯂꯒ ꯐꯨꯈ꯭ꯔꯦ ꯃꯣꯏ ꯊꯣꯛꯄ ꯇꯧꯖꯔꯁꯅꯤ ꯍꯥꯠꯅꯒꯦꯔꯥ ꯇꯨꯞꯅꯒꯦꯔꯥ ꯃꯣꯏ ꯊꯣꯛꯄ ꯏꯃꯥ ꯑꯃꯨꯛꯇꯪ ꯆꯪꯂꯒ ꯈꯥꯝꯗꯣꯛꯂꯨꯕꯅꯗꯤ ꯐꯅꯤꯀꯣ 이마기 랑렌 오이로이 뚜무로 satlo moi thok tawzan satlo sat isa dum nungai na tum thoklu hi sabada suna sado waram lani tawriba langlen su mama na haiman badagi magi ka da tum masang khirami matai manau ani dusu ngha urau tharau ramlaga tumin tumi lainakre tumina laiki baduda haibiton masina tapna soni imau nu pina isa nu pa warak paloi khramani unwai muksikre asumna numit simasu hawkri matamadi leptana adumak sakhi tabakti amata sudrabanina matai manau anidu wabana kham thenglaba haidu oiri adu warabadu phau anidu tabak subagi wakhaldi leiramde kethabiki mapamdagi singsa khra lauduna sarambudusu lawbe hemalaktana mapamgi manamasingna changlakhlanu haiduna kethabibu tati jairakpadagi kethabi mapamna postai lobu satkhitri Anidu tasengna yamna warabani ware haiduna gyandi amata taramde numidang waramgi matamni kethabi mogi sakhum mirang thurubuda phamlaga jinda potlum tawri ireda insang ahobu ka to chaw phanglaktaba insang ahobri laiduna chak phawba chara batani sari base adusu pukthana sabasu nataba
ꯂꯩꯒꯁꯦ ꯑꯍꯥꯎꯕ ꯆꯥꯃꯟꯗꯗꯅ ꯃꯇꯨ ꯍꯧꯔꯦ ꯇꯧꯔꯤꯕꯁꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯑꯁꯨꯝ ꯃꯅꯦꯝ ꯍꯣꯏꯒꯤ ꯆꯥꯛꯈꯨꯝꯂꯣꯝꯗ ꯃꯅꯦꯝꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯛꯏ ꯍꯩ ꯂꯥꯡꯂꯦꯟ ꯇꯥꯔꯕ ꯉꯥꯁꯦ ꯏꯃꯥꯅ ꯐꯖꯅ ꯁꯦꯝꯂꯒ ꯀꯣꯝꯄꯥꯛꯅ ꯀꯨꯞꯂꯒ ꯊꯝꯂꯝꯂꯕꯅꯤ ꯃꯔꯣꯏ ꯃꯄꯥꯡꯗꯤ ꯅꯪꯅ ꯁꯦꯝꯍꯧꯔꯣ ꯏꯃꯥ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤꯅꯦ ꯅꯨꯡꯁꯥ ꯆꯪꯗ꯭ꯔꯤꯉꯩꯁꯤꯗ ꯍꯤꯡꯒꯣꯜꯗ ꯆꯪꯗꯨꯅ ꯃꯅꯥ ꯃꯁꯤꯡꯁꯤꯡꯗꯣ ꯏꯁꯤꯡ ꯈꯖꯤꯛꯇ ꯆꯥꯏꯔꯨꯈꯤꯒꯦ ꯂꯝꯌꯥꯏꯗꯒꯤ ꯂꯥꯡꯂꯦꯟꯅ ꯈꯨꯝꯂꯛꯂꯤꯕꯗꯨꯁꯨ ꯀꯦꯊꯕꯤ ꯃꯍꯥꯛꯅ ꯇꯥꯔꯝꯃꯤ ꯍꯣꯏ ꯏꯃꯥ ꯂꯪꯆꯥꯛꯁꯦ ꯑꯃꯈꯛꯇ ꯉꯥꯏꯔꯦ ꯑꯁꯤ ꯆꯥꯛꯄ ꯂꯣꯏꯔꯒ ꯊꯣꯡꯂꯒꯤ ꯆꯥꯛꯇꯣ ꯍꯩꯁ ꯁꯤꯗꯤ ꯉꯥ ꯆꯥꯕꯒꯤ ꯊꯥꯖꯕ ꯋꯥꯡꯅ ꯂꯩ ꯀꯥꯟꯅꯗꯦ ꯑꯩ ꯉꯁꯤꯗꯤ ꯉꯥ ꯆꯥꯒꯦ ꯇꯥꯡꯅ ꯐꯪꯕ ꯇꯥꯟꯖꯥꯅꯤ ꯑꯩ ꯂꯦꯝꯅ ꯃꯥꯡꯍꯟꯕꯒ ꯌꯥꯕ ꯅꯠꯇꯦ ꯍꯩꯁꯤꯡꯗꯣ ꯑꯩ ꯄꯪꯕ ꯌꯥꯗꯦ ꯀꯦꯊꯕꯤ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯃꯃꯥꯍꯣꯏꯒꯤ ꯆꯥꯛꯈꯨꯝꯗꯨ ꯇꯝꯅ ꯍꯨꯔꯥꯟꯕꯤ ꯁꯥꯗꯨꯅ ꯂꯨꯝꯗꯨꯅ ꯆꯪꯂꯛꯂꯝꯃꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯦꯊꯕꯤꯅ ꯆꯪꯂꯛꯂꯤꯕꯗꯨ ꯀꯅꯥꯅꯁꯨ ꯎꯔꯝꯗꯦ ꯀꯦꯊꯕꯤ ꯄ꯭ꯔꯞ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯀꯨꯞꯇꯨꯅ ꯊꯝꯂꯤꯕ ꯉꯥꯗꯨ ꯃꯈꯨꯝ ꯇꯞꯅ ꯍꯥꯡꯗꯣꯛꯏ ꯄꯟꯊꯗꯤ ꯉꯥ ꯍꯥꯞꯂꯤꯕ ꯄꯨꯈꯝꯗꯨ ꯐꯠ ꯄꯥꯏꯈꯠꯇꯨꯅ ꯆꯥꯛꯈꯨꯝꯗꯒꯤ ꯄ꯭ꯔꯞ ꯊꯣꯔꯛꯇꯨꯅ ꯃꯣꯏꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯀꯥ ꯌꯧꯔꯕꯗ ꯀꯦꯊꯕꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯉꯥꯗꯨꯗ ꯌꯦꯡ ꯅꯣꯛꯐꯦꯠ ꯇꯧꯅ ꯁꯣꯜꯂꯤ ꯑꯁ ꯁꯤ ꯃꯉꯥꯏ ꯀꯩꯅꯣ ꯆꯥꯕ ꯆꯥꯅꯤꯡꯂꯕꯗꯤ ꯃꯤꯒꯤ ꯃꯄꯣꯠ ꯑꯣꯏꯔꯁꯨ ꯍꯨꯔꯥꯜꯂꯒ ꯆꯥꯒꯗꯧꯅꯤ ꯀꯥꯟꯗꯦ ꯆꯥꯛ ꯉꯟꯅ ꯊꯣꯡꯗꯣꯛꯀꯦ ꯏꯍꯦ ꯆꯦꯡ ꯂꯩꯇꯕꯅꯤꯅ ꯍꯣꯏꯗ ꯀꯩꯗꯧꯋꯦꯒꯦ ꯆꯦꯡ ꯂꯩꯇ꯭ꯔꯒ ꯆꯥꯛ ꯊꯣꯡꯗ꯭ꯔꯕꯁꯨ ꯉꯥꯁꯤꯗꯤ ꯊꯣꯡꯂꯒ ꯍꯥꯎꯅ ꯆꯥꯊꯣꯛꯂꯁꯨ ꯌꯥꯏꯗꯅ ꯉꯥ ꯊꯣꯡꯕꯒꯤ ꯃꯅꯝ ꯃꯍꯥꯒ ꯊꯣꯛꯍꯟꯈꯤꯕ ꯌꯥꯕ ꯅꯠꯇꯦ ꯍꯦꯛꯇ ꯁꯤꯡꯅꯈꯤꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩ ꯊꯣꯡꯅꯥꯎꯁꯤꯡꯁꯦ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯒ ꯉꯥꯁꯤ ꯊꯣꯡꯂꯒꯦ ꯀꯦꯊꯕꯤ ꯊꯣꯡꯅꯥꯎ ꯂꯣꯟꯁꯤꯟꯗꯨꯅ ꯉꯥꯗꯨ ꯊꯣꯡꯈ꯭ꯔꯦ ꯁꯣꯝꯗꯅ ꯂꯥꯡꯂꯦꯟꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯄꯗ ꯃꯃꯥꯅ ꯉꯥ ꯊꯣꯡ ꯍꯥꯏꯗꯨꯅ ꯊꯝꯂꯝꯕꯗꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯇꯦ ꯂꯥꯡꯂꯦꯟ ꯃꯊꯥ ꯁꯥꯅ ꯂꯩꯔꯪ ꯃꯅꯥꯛ ꯑꯗꯨꯗ ꯐꯝꯂꯒ ꯂꯩꯔꯤ ꯇꯥꯟꯖꯥꯗꯨꯗ ꯍꯥꯏꯕꯤꯇꯣꯟ ꯃꯥꯁꯨ ꯆꯪꯂꯛꯂꯝꯃꯤ ꯀꯩꯗꯧꯔꯦ ꯆꯥꯛ ꯑꯝꯇ ꯊꯣꯡꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨꯗꯤ ꯅꯁꯥꯒ ꯉꯝꯗ꯭ꯔꯕ꯭ꯔꯣ ꯂꯥꯡꯂꯦꯟ ꯃꯊꯥ ꯁꯥꯅ ꯏꯃꯥ ꯉꯥ ꯁꯦꯝꯕꯗꯣ ꯀꯗꯥꯏꯗ ꯊꯝꯂꯝꯒꯦ ꯁꯤꯗ ꯐꯥꯜ ꯃꯊꯛ ꯑꯗꯨꯗ ꯀꯣꯝꯄꯥꯛꯅ ꯀꯨꯞꯂꯒ ꯊꯝꯂꯝꯕꯅꯤꯅꯦ ꯉꯥꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ ꯀꯣꯝꯄꯥꯛꯁꯤꯅ ꯏꯔꯣꯡ ꯂꯣꯡꯊꯣꯛꯄ ꯃꯈꯩ ꯇꯥꯗꯨꯅ ꯂꯩꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ ꯀꯣꯝꯄꯥꯛꯁꯤꯅ ꯑꯩꯕꯨ ꯉꯥꯗꯨ ꯀꯨꯞꯂꯝꯕꯅꯤꯅꯦ ꯑꯩꯅ ꯆꯥꯛꯈꯨꯝ ꯆꯪꯂꯛꯄꯗ ꯑꯁꯨꯝꯅ ꯀꯣꯝꯄꯥꯛꯁꯦ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯗꯤ ꯂꯩꯔꯝꯗꯦ ꯍꯥꯏꯕꯤꯇꯣꯟ ꯀꯥꯆꯤꯟ ꯀꯣꯌꯥ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯀꯔꯤꯅꯣ ꯁꯤꯗꯅꯤꯗ ꯑꯩꯅ ꯀꯨꯞꯂꯒ ꯊꯝꯂꯝꯕꯗꯣ ꯑꯣꯟꯊꯣꯛꯅ ꯊꯨꯅ ꯃꯥꯡꯉꯤꯗ ꯅꯠꯇꯦ ꯍꯧꯗꯣꯡꯅꯒ ꯆꯦꯟꯈ꯭ꯔꯕ ꯖꯥꯠꯂꯥ ꯑꯗꯨꯁꯨ ꯑꯣꯏꯔꯣꯏ ꯍꯧꯗꯣꯡꯅ ꯆꯦꯟꯕ ꯑꯣꯏꯔꯕꯗꯤ ꯉꯥ ꯍꯥꯞꯂꯤꯕ ꯄꯨꯈꯝꯗꯣ ꯊꯝꯂꯝꯒꯅꯤ ꯁꯤꯗꯤ ꯄꯨꯈꯝꯁꯨ ꯌꯥꯎꯅ ꯃꯥꯡꯕꯅꯤ ꯍꯧꯗꯣꯡꯅꯗꯤ ꯅꯠꯇ꯭ꯔꯦ ꯍꯩꯁ ꯃꯅꯝꯁꯤꯗꯤ ꯍꯥꯏꯕꯤꯇꯣꯟ ꯃꯅꯝꯁꯤꯁꯨ ꯇꯧꯗꯨꯅ ꯃꯅꯝꯁꯤꯗꯤ ꯉꯥ ꯊꯣꯡꯕꯒꯤ ꯃꯅꯝꯅꯤꯅꯦ ꯀꯗꯥꯏꯗꯒꯤ ꯉꯥ ꯊꯣꯡꯕ ꯃꯅꯝ ꯌꯨꯝꯂꯣꯟꯅꯕꯗ ꯊꯣꯡꯕ ꯑꯣꯏꯔꯕꯁꯨ ꯃꯅꯝꯁꯤꯗꯤ ꯑꯁꯨꯛ ꯅꯛꯅꯗꯤ ꯅꯝꯂꯛꯑꯣꯏ ꯁꯤꯒꯤ ꯉꯥ ꯊꯣꯡꯕ ꯃꯅꯝꯁꯤꯗꯤ ꯌꯥꯝ ꯅꯛꯅ ꯅꯝꯂꯛꯂꯤꯕꯁꯦ ꯍꯥꯏꯕꯤꯇꯣꯟ ꯃꯅꯝꯁꯨꯁꯨ ꯇꯧꯗꯨꯅ ꯃꯅꯝ ꯄꯥꯏꯔꯛꯂꯤꯕꯗꯨ ꯀꯗꯥꯏꯗꯒꯤꯅꯣ ꯊꯤꯔꯛꯄꯗ ꯃꯆꯥ ꯃꯎ ꯑꯅꯤꯒꯤ ꯆꯥꯛꯈꯨꯝ ꯑꯣꯏꯔꯤꯕ ꯐꯛꯂꯥꯡ ꯋꯥꯡꯃꯗꯒꯤ ꯂꯥꯜꯂꯛꯄ ꯑꯣꯏꯔꯝꯂꯦ ꯍꯥꯏꯕꯤꯇꯣꯟ ꯈꯪꯉꯥꯏ ꯍꯥꯏꯔꯛꯏ ꯁꯤꯗꯤ ꯍꯧꯗꯣꯡ ꯑꯆꯧꯕꯤ ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯃꯅ ꯆꯦꯟꯕ ꯑꯣꯏꯔꯝꯂꯦꯗꯅ ꯀꯌꯥꯗ ꯉꯝꯂꯤꯕꯅꯣ ꯃꯤꯁꯤꯡꯁꯦ ꯆꯥꯕ ꯊꯛꯄꯕꯨ ꯐꯪꯂꯛꯇ꯭ꯔꯕꯗꯤ ꯏꯀꯥꯏ ꯈꯪꯂꯛꯇꯦꯗꯣ ꯆꯨꯝꯕ ꯖꯥꯠꯅꯤꯀꯣ ꯁꯤ ꯍꯥꯏꯕꯤꯇꯣꯟ ꯍꯦꯛꯇ ꯀꯟꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯉꯥ ꯍꯨꯔꯥꯜꯂꯒ ꯆꯥꯕ ꯃꯤꯁꯤꯡꯁꯦ ꯉꯥ ꯃꯔꯨ ꯌꯥꯝ ꯄꯪꯒꯟꯕꯅꯤ ꯈꯔ ꯌꯦꯡꯂꯒ ꯆꯥꯕꯤꯌꯨ ꯍꯣꯔꯦꯟ ꯍꯨꯔꯥꯜꯂꯛꯄ ꯉꯥꯗꯨ ꯆꯥꯔꯨꯕꯗꯒꯤ ꯃꯔꯨꯅ ꯌꯨꯗꯨꯅ ꯑꯃꯨꯛ ꯁꯤꯗꯣꯛꯈꯤꯅꯤꯀꯣ ꯑꯗꯨꯝꯅꯒ ꯇꯧꯔꯕꯗꯤ ꯑꯩ ꯂꯣꯏꯔꯦ ꯇꯞꯅꯕꯗꯤ ꯌꯨꯝꯁꯤꯗ ꯂꯩꯐꯝ ꯈꯪꯂꯣꯏꯗꯧꯔꯤꯕꯅꯤ ꯂꯥꯡꯂꯦꯟ ꯀꯩꯅꯣ ꯏꯃꯥ ꯅꯪꯅ ꯉꯥꯡꯂꯤ ꯃꯌꯥꯝꯗꯨꯕꯣ ꯍꯣ ꯁꯤꯗ ꯊꯝꯂꯝꯕ ꯉꯥꯗꯣ ꯍꯧꯗꯣꯡ ꯑꯃꯣꯝ ꯑꯃꯅ ꯆꯦꯟꯈ꯭ꯔꯦ ꯐꯪꯂꯔꯣꯏ ꯆꯤꯟꯖꯈ꯭ꯔꯁꯅꯨ ꯁꯕꯥꯟ ꯊꯥꯗꯣꯛꯄꯅꯤ ꯈꯜꯂꯒꯦ ꯄꯤꯖꯈ꯭ꯔꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯏꯃꯥ ꯏꯆꯥꯗ ꯍꯤꯡꯁꯥꯕꯤ ꯁꯣꯏꯗꯅ ꯆꯪꯂꯅꯤꯌꯦ ꯁꯣꯝꯗ ꯀꯦꯊꯕꯤ ꯎꯌꯥꯟꯅ ꯀꯥꯔꯛꯂꯤꯕ ꯏꯟꯁꯥꯡ ꯃꯅꯤꯜ ꯃꯌꯥꯝꯗꯨ ꯐꯗꯤ ꯑꯃ ꯄꯥꯏ ꯃꯅꯤꯜꯁꯤꯡꯗꯨ ꯀꯥꯂꯥꯅ ꯆꯠꯈꯤꯗꯗꯕ ꯑꯣꯝꯁꯤꯜꯂꯤ ꯃꯅꯦꯝꯅ ꯉꯥꯡꯂꯤ ꯁꯛꯂꯤꯕꯁꯤꯡꯗꯨꯁꯨ ꯃꯍꯥꯛ ꯇꯥꯏ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ ꯋꯥꯇꯥꯁꯦ ꯈꯪꯂꯕꯗꯤ ꯃꯥꯜꯂꯤꯁꯦ ꯅꯠꯇ꯭ꯔꯒ ꯍꯨꯔꯥꯟꯕ ꯐꯥꯅꯕ ꯊꯥꯛꯂꯤꯕ ꯂꯥꯡ ꯑꯣꯏꯔ ꯖꯥꯠꯂꯥ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯀꯦꯊꯕꯤ ꯑꯩꯗꯤ ꯁꯤꯡꯕꯗꯒꯤ ꯁꯤꯡꯂꯕꯤ ꯑꯁꯤꯡꯕꯤꯅꯤ ꯑꯗꯨꯅ ꯃꯣꯏꯒꯤ ꯂꯥꯡ ꯑꯁꯤꯗ ꯑꯩꯅ ꯊꯨꯕ ꯌꯥꯗꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯣꯏꯕ ꯃꯥꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯄꯨꯈꯝ ꯄꯤꯛꯇꯛ ꯇꯧꯕ ꯑꯃꯗ ꯉꯥ ꯊꯣꯡꯕ ꯍꯥꯞꯂꯒ ꯆꯥꯔꯝꯕꯗꯨꯗ ꯉꯛꯅ ꯍꯥꯏꯔꯛꯏ ꯆꯦꯡ ꯂꯩꯇꯦ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯊꯣꯡꯂꯣꯏ ꯍꯥꯏꯔꯒ ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯆꯦꯡꯅ ꯉꯥ ꯂꯩꯔꯒ ꯊꯣꯡꯉꯤꯕ ꯀꯦꯊꯕꯤ ꯁꯣꯏꯅꯕ ꯇꯥꯔꯦ ꯈꯟ ꯄ꯭ꯔꯕꯞ ꯆꯪꯁꯤꯟ ꯃꯄꯨꯔꯣꯏꯕꯒꯤ ꯁꯤꯟꯗꯨ ꯐꯠ ꯃꯦꯟꯁꯤꯜꯂꯤ ꯊꯣꯏꯕ ꯇꯤꯡꯉꯛ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯉꯤ ꯇꯞꯅ ꯉꯥꯡꯉꯣ ꯉꯥꯁꯦ ꯑꯩꯅ ꯏꯃꯥ ꯍꯣꯏꯗꯒꯤ ꯍꯨꯔꯥꯜꯂꯛꯂꯤꯕꯅꯤ ꯊꯣꯏꯕ ꯀꯦꯊꯕꯤꯒꯤ ꯃꯈꯨꯠꯇꯨ ꯐꯠ ꯂꯧꯊꯣꯛꯂꯒ ꯀꯩꯕ ꯉꯥ ꯍꯨꯔꯥꯜꯂꯦꯕ ꯍꯣꯏ
Ima hoina moi thong na thamba nga do aina hura alaga ai khoi do oina thong libani moi ta ki su khakli ai lokthok jarake ke thabi thoi bagi nga thong ma khakli badu puthurak tu thabi hapta sabi koi nubi chok ti yodre nangi se kadai ri sak nu pa ching lekte hairam ta da nasi si bani kare ta sada ising khakta mak thaklaga lilam ga do bani aina hai sing lu baduna nga se hura laga isang khakta oirabasu nga thong ma se chabu phangli bani aduna tumina saw yo wayam ngang kanu ko nigi nama mana sing bisi amuk ta khini ai gin bi tani yai ko nang yai hari bisi asum na ke thabi numit sidagi huran mi haido dum oikre manem amadi masanupi leitaba tanja yengduna insang napi thumurok ngari na singba kaya huralaklami asidagi hendoraktuna manemgi phaka lukha da thamma sil phawa huran bahuraklabani khazik dagi huran mi mako on cricket thabi haibiton handak magi imung dagi sil dagi hauraga insang napi posei kaya maglakpasida khoidaudu phajna thitlabani mahak mitop na magi mayum da laklaga pot huraloi haibasi munna khangi masanupi na de hudre haibasi khangi masanupa do yumna pakna leite haibiton mamong nupi ke thabi na hubo oiramnagani haibasi mahak aduma khanglabani haibiton masinna saungning na soni khara suning numninglakadra hairaga huran oina haigaleine karino haibiton aigi laibak siriba pelabani sil kaya di yam maglibase sakhumsida ponamda thamba yadre maise kasingna leithurakpada huran kibana hali langlena aigi su ima nahan ine pisakna philobugi piramna sildo mon makhada thambani leiramte khangdre kamaina moise gyan tahan ga doino ima khanpham khangdre khara phagadran tawruba thabak sini hena phatabu helabra karino ima gyan tade phana oiduna su huran gi thabak sidi ima supam pamte mase semdoktaba yaroi adubu semdokpa haibase mido masak khangdaba yaroi ima hurali mise inamra tasaro haibado ima bo khanglabra kuireda aidi khangba tanja masadabagi phaba ngamdabani tanja sanane aina phaba numitudane aina maru kok tawribani asumna ke thabi mayumdagi hendoraktuna migi mayumdagi phawba tanja saba ngaiduna pot huran phawraklami mani hexangnubi imung adu pot ama natraga amadi adumak manglami nomagi numitni ke thabi binasaki hoida laklami masida binasaki gi masanupi sahi mari subata ngari bedu mangolda phaktha aduna leirami sanarami ke thabi sangsinduna angangdu wa hangi bema noi ma leibro angangdu mamai leithuraktuna khumlei leibani ne ke thabi angangdugi mangsamna siriba sanagi liktu ubada maya kaba makai ngakti muna yengdro lei ke thabi mirak narak yenglaga angangdugi manang sangsin noksinaduna mangangsamgi liktu paidun hairei nangi likse yam phajai naniyemta yengedana angangadu magi lik phajai haibuda harauna khumi yengunine nangsu pambara agi lik sugumba se yam pami nini lawjaragedana adudi yaruye lawbada yaruine akoi mamanne mingona pitokpa yade hai ado nangi likse yam phajai nini lakthoklaga ngak pairaga yengjage ko hoi nini ngak tang yengo ke thabi angang no gilik to lakthoktun yengi tanjaduda binasaki su thoraklami ke thabi binasaki thorakpa ubaduda liktu phatlo sili kaidoriba nangdia laklaga kaungangtana kasu tawrakte ke thabi ipa pakhatna kawe nang tasu tadana o maning sangubaduda tadam oiramnani kai lerege nang lakpabo kaisu leiteda sumna lakpane phare dudi ayum zalukhige thabak khrasu lehuri si hairam ke thabi tahana binasaki na wangang lakjine thongalumda prarab thoklai binasaki ngakni yengdu lehuri ke thabi makuta pariba sanaduda munna yeng nokfe tawna ke thabi ise tawdi abasani ko hayeng konsang nasatuna likse kaithoklurage san phanadi yamlamgani yadeba dumit lawi si kaithoklaga ai lei masahu baiduni sumlik tu yenglaga lakpada binasaki gi manem ibema memton ge thingjennarami adumna tawbududa makuda pairam lektu leimaida takri memsa lektu de yenglaga masinduda tapna sole sibu isunu pikili tu patkrida kethabi tahana lektu phat khunjini ine sokte ko ha sokte oh adudi ayi musalukige
ꯑꯁꯤ ꯍꯥꯏ ꯀꯦꯊꯕꯤ ꯇꯥꯍꯥꯅ ꯆꯠꯈꯤ꯫ ꯃꯦꯝꯇꯣꯟ ꯃꯥꯁꯨ ꯃꯌꯨꯝ ꯇꯝꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯃꯃꯧ ꯅꯨꯄꯤꯅ ꯃꯁꯨ ꯅꯨꯄꯤꯗꯨ ꯐꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯤꯅꯥꯁꯥꯈꯤ ꯁꯥꯎꯅ ꯃꯆꯥꯕꯨ ꯐꯨꯗꯨꯅ ꯂꯤꯛꯇꯨ ꯀꯗꯥꯏ ꯇꯥꯍꯧꯔꯦ ꯍꯥ? ꯑꯩꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯁꯥꯟꯅꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯉꯣꯟꯗ? ꯑꯉꯥꯡꯗꯨ ꯀꯞꯂꯒ ꯃꯃꯥ ꯑꯩ ꯆꯦꯟꯗꯤꯌꯦ ꯅꯤꯅꯦ ꯑꯃ ꯍꯥꯏꯕꯒ ꯅꯪꯗꯤ ꯕꯤꯅꯥꯁꯥꯈꯤ ꯈꯨꯕꯥꯛꯇꯨꯅ ꯃꯁꯥꯒꯤ ꯃꯅꯪꯒꯟꯗꯨꯗ ꯁꯦꯠ ꯍꯦꯛꯇ ꯊꯥꯖꯤꯜꯂꯤ꯫ ꯃꯦꯝꯇꯣꯟ ꯇꯥꯍꯥꯅ ꯆꯪꯉꯛꯇꯨꯅ ꯃꯁꯨꯕꯨ ꯆꯤꯡꯊꯣꯛꯂꯒ ꯀꯔꯤꯒꯤꯅꯣ ꯃꯧ ꯅꯪꯅ ꯏꯁꯨ ꯐꯨꯔꯤꯕꯗꯤ? ꯕꯤꯅꯥꯁꯥꯈꯤ ꯁꯥꯎꯅ ꯌꯦꯡꯉꯣ ꯏꯃꯥ ꯃꯁꯤ ꯉꯥꯡꯁꯦ ꯑꯩꯅ ꯍꯥꯏꯕ ꯏꯟꯗꯦꯕ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗ ꯃꯉꯛ ꯁꯝꯅ ꯁꯤꯕ ꯂꯤꯛꯇꯣ ꯌꯥꯎꯔꯝꯗ꯭ꯔꯦꯗꯅ ꯐꯨꯗꯧꯔꯤꯕꯅꯦ ꯃꯁꯦ ꯃꯁꯤ ꯃꯆꯥꯁꯦ ꯃꯁꯦ ꯑꯔꯣꯏ ꯃꯁꯦ ꯌꯥꯔꯣꯏꯕ ꯃꯁꯦ ꯆꯦꯟꯗꯤ ꯅꯨꯄꯥ ꯅꯤꯅꯦꯅ ꯂꯧꯈꯤꯕꯅꯦ ꯌꯦꯡꯒꯦꯅ ꯑꯩ ꯆꯦꯟꯗꯤꯌꯦ꯫ ꯀꯅꯥ ꯅꯤꯅꯦꯅ ꯂꯧꯈ꯭ꯔꯤꯕ? ꯑꯩꯈꯣꯏꯗ ꯂꯥꯛꯄ ꯅꯤꯅꯦ꯫ ꯃꯦꯝꯆꯥ ꯃꯃꯧꯗꯣꯟ ꯁꯤꯜꯂꯛꯏ꯫ ꯀꯅꯥ ꯂꯥꯛꯑꯝꯃꯤ ꯍꯧꯖꯤꯛ? ꯀꯦꯊꯕꯤꯗꯤ ꯉꯥꯏꯍꯥꯛ ꯂꯥꯛꯑꯝꯃꯤ ꯀꯨꯏꯕ ꯅꯠꯇꯦ ꯐꯠ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯑꯣ ꯍꯨꯔꯥꯟꯕꯤꯗꯨꯅ ꯍꯨꯈꯤꯕ ꯑꯣꯏꯔꯦ꯫ ꯕꯤꯅꯥꯁꯥꯈꯤ ꯉꯛꯅ ꯀꯩꯅꯣ ꯏꯃꯥ ꯑꯗꯨꯝ ꯍꯦꯛꯇ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯉꯥꯡꯅ ꯍꯥꯏꯕ ꯋꯥꯗ ꯄꯪꯊꯥ ꯊꯥꯖꯒꯅꯨ ꯁꯥꯟꯅꯕꯗ ꯇꯥꯍꯧꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯪ ꯀꯔꯤ ꯈꯪꯗꯅ ꯑꯩ ꯏꯃꯤꯠꯃꯛꯅ ꯎꯔꯛꯂꯕꯅꯤ ꯃꯥꯅ ꯏꯁꯨꯒꯤ ꯂꯤꯛ ꯄꯨꯗꯨꯅ ꯆꯠꯈꯤꯕꯗꯣ ꯈꯪꯒꯅꯤ ꯃꯥ ꯉꯁꯤꯗꯤ ꯏꯇꯤꯛ ꯈꯪꯍꯟꯒꯦꯗꯅ꯫ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯀꯦꯊꯕꯤꯅꯕꯣ? ꯍꯩ ꯆꯠꯁꯤꯜꯂ ꯍꯧꯖꯤꯛꯃꯛ ꯃꯌꯨꯝ ꯆꯠꯇꯨꯅ ꯂꯥꯟ ꯇꯧꯔꯨꯒꯗꯧꯕꯅꯤ꯫ ꯃꯦꯝꯆꯥ ꯑꯃꯗꯤ ꯕꯤꯅꯥꯁꯥꯈꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ꯫ ꯃꯦꯝꯆꯥꯗꯤ ꯃꯩ ꯍꯧꯅ ꯁꯥꯎꯏ꯫ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯍꯥꯏꯕꯤꯇꯣꯟ ꯃꯉꯨꯗ ꯂꯩꯔꯝꯃꯤ꯫ ꯂꯥꯡꯂꯦꯟ ꯐꯤ ꯁꯥꯔꯝꯃꯤ ꯍꯥꯏꯕꯤꯇꯣꯟꯅ ꯂꯪꯆꯥꯛ ꯆꯥꯛꯇꯨꯅ ꯂꯩꯔꯤ꯫ ꯃꯦꯝꯆꯥ ꯁꯥꯎꯅ ꯍꯥꯏꯕꯤꯇꯣꯟꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯤꯇꯣꯟ ꯅꯃꯧ ꯍꯨꯔꯥꯟꯕꯤꯗꯨ ꯂꯩꯕ꯭ꯔꯥ? ꯋꯥꯔꯛꯇꯕꯤꯗꯣ ꯄ꯭ꯔꯞ ꯑꯄꯥꯁꯤꯗ ꯀꯥꯎꯊꯣꯔꯛꯎ꯫ ꯍꯥꯏꯕꯤꯇꯣꯟ ꯏꯉꯉꯛꯅ ꯀꯔꯤ ꯇꯧꯔꯕꯒꯤ ꯏꯆꯦ? ꯕꯤꯅꯥꯁꯥꯈꯤꯅ ꯏꯅꯦ ꯀꯦꯊꯕꯤꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯏꯆꯥꯅꯨꯄꯤꯒꯤ ꯂꯤꯛꯍꯨꯗꯨꯅ ꯄꯨꯈ꯭ꯔꯦ ꯑꯗꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯦ ꯑꯩꯈꯣꯏꯒꯤꯁꯦ꯫ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯩꯁꯨ ꯋꯥꯈꯜ ꯂꯥꯝꯁꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯃꯥꯃꯛꯅ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯈꯜꯂꯨꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯥ ꯂꯥꯛꯄꯗ ꯏꯄꯣꯠꯁꯨ ꯆꯦꯛꯁꯤꯜꯍꯧꯗ꯭ꯔꯦ꯫ ꯍꯥꯏꯕꯤꯇꯣꯟ ꯇꯧꯗ ꯇꯧꯔꯝꯒꯅꯤ ꯃꯥ ꯑꯗꯨꯝ ꯈꯪꯂꯦ꯫ ꯃꯁꯤꯃꯛꯅ ꯃꯈꯥ ꯇꯥꯅ ꯋꯥꯍꯩꯗ ꯃꯃꯧꯕꯨ ꯂꯥꯛꯇꯨꯅ ꯀꯧꯔꯛꯏ ꯍꯦ ꯀꯦꯊꯕꯤ ꯀꯦꯊꯕꯤ ꯅꯪ ꯃꯄꯥꯟꯗ ꯄ꯭ꯔꯞ ꯊꯣꯛꯂꯛꯎ꯫ ꯇꯥꯗꯕ꯭ꯔꯥ ꯈꯪꯗꯦ ꯊꯣꯛꯂꯛꯇꯦ ꯀꯦꯊꯕꯤ ꯍꯥꯏꯕꯤꯇꯣꯟ ꯈꯣꯟꯖꯥꯎ ꯊꯥꯗꯨꯅ ꯍꯦꯛꯇ ꯀꯧꯔꯛꯏ ꯀꯦꯊꯕꯤ ꯇꯥꯗꯕ꯭ꯔꯥ ꯅꯪ ꯄ꯭ꯔꯞ ꯃꯄꯥꯟꯗ ꯊꯣꯛꯂꯛꯎ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯀꯦꯊꯕꯤ ꯏꯁꯧ ꯇꯧꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯀꯧꯈ꯭ꯔ ꯄꯣꯠꯅꯤ ꯆꯔꯥꯡ ꯍꯦꯛꯇ ꯋꯥꯟꯕꯁꯤꯗ꯫ ꯍꯥꯏꯕꯤꯇꯣꯟ ꯁꯥꯎꯅ ꯄ꯭ꯔꯞ ꯆꯪꯁꯤꯟ ꯈꯨꯄꯥꯛꯅ ꯍꯥꯏꯒꯠꯇꯅ ꯀꯦꯊꯕꯤꯒꯤ ꯃꯃꯥꯏꯗ ꯊꯥꯖꯤꯜꯂꯤ꯫ ꯋꯥꯔꯛꯇꯕꯤ ꯈꯪꯕ꯭ꯔꯥꯗꯣ ꯃꯤꯒꯤ ꯂꯤꯛꯇꯣ ꯄ꯭ꯔꯞ ꯄꯨꯊꯣꯔꯛꯎ꯫ ꯀꯦꯊꯕꯤ ꯁꯥꯎꯁꯤꯟꯅꯗꯨꯅ ꯀꯩꯅꯣ ꯏꯃꯥ ꯉꯥꯎꯔꯕꯣ? ꯈꯨꯄꯥꯛꯇꯨ ꯍꯦꯛꯇ ꯊꯥꯔꯛꯂꯤꯕꯗꯨꯕꯣ ꯀꯅꯥꯒꯤ ꯂꯤꯛꯅꯣ ꯑꯩ ꯈꯪꯗꯦ꯫ ꯃꯦꯝꯆꯥ ꯁꯥꯎꯅ ꯍꯩ ꯍꯨꯔꯥꯟꯕꯤ ꯅꯇꯥ ꯇꯧꯔꯅꯨꯅꯦ ꯂꯩꯀꯥꯏ ꯇꯥꯛꯇ꯭ꯔꯤꯉꯩ ꯂꯤꯛꯇꯣ ꯄ꯭ꯔꯞ ꯊꯨꯅ ꯄꯨꯊꯣꯔꯛꯎ꯫ ꯀꯦꯊꯕꯤꯅ ꯕꯤꯅꯥꯁꯥꯈꯤ ꯅꯣꯏꯅ ꯅꯦꯝꯄꯣꯛꯁꯦ ꯉꯥꯎꯔꯕ ꯀꯩꯅꯣꯝ ꯇꯧꯔꯤ ꯆꯣꯏꯇ꯭ꯔꯪ ꯄꯥꯏꯇ꯭ꯔꯪ ꯌꯥꯝ ꯉꯥꯡꯉꯤ꯫ ꯕꯤꯅꯥꯁꯥꯈꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯀꯦꯊꯕꯤꯗ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ ꯃꯃꯥ ꯇꯨ ꯑꯁꯤꯒꯤ ꯅꯤꯅꯦꯁꯤꯅꯅꯦ ꯈꯪꯉꯕ ꯑꯩꯒꯤ ꯂꯤꯛꯇꯨ ꯐꯖꯩ ꯌꯦꯡꯒꯦꯅ ꯂꯧꯈ꯭ꯔꯤꯗꯣ ꯃꯥꯅꯅꯦ꯫ ꯀꯦꯊꯕꯤ ꯁꯥꯎꯅ ꯍꯦ ꯉꯥꯛ ꯑꯩꯅ ꯀꯗꯥꯏꯗ ꯅꯪꯒꯤ ꯂꯤꯛꯇꯨ ꯂꯧꯏ? ꯕꯤꯅꯥꯁꯥꯈꯤꯅ ꯀꯦꯊꯕꯤ ꯅꯆꯤꯟ ꯊꯤꯕ ꯋꯥꯗꯣ ꯉꯥꯡꯂꯅꯨ ꯀꯩꯗꯧꯒꯦ? ꯋꯥ ꯌꯥꯅꯗꯕꯤ ꯂꯤꯛꯇꯣ ꯄ꯭ꯔꯞ ꯄꯨꯊꯣꯔꯛꯎ꯫ ꯋꯥꯁꯦ ꯆꯥꯎꯊꯣꯛꯂꯕꯗꯤ ꯅꯪꯒꯤ ꯏꯖꯠ ꯂꯣꯏꯒꯅꯤ꯫ ꯏꯕꯦꯝꯃ ꯅꯪꯁꯦ ꯃꯍꯥꯛꯀꯤ ꯍꯨꯔꯥꯟꯕꯤ ꯑꯣꯏꯔꯝꯃꯦ ꯇꯤꯟꯅꯕꯒ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯇꯨꯕꯨ ꯆꯩꯅꯦ ꯅꯔꯝ ꯆꯠꯇ ꯊꯨꯏ꯫ ꯀꯦꯊꯕꯤ ꯃꯥꯅ ꯉꯝꯗ ꯌꯥꯗꯦ ꯃꯇꯥꯒꯨꯝ ꯃꯆꯤꯟ ꯈꯨꯝꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯍꯥꯏꯕꯤꯇꯣꯟ ꯃꯥꯅ ꯈꯨꯄꯥꯛꯅ ꯍꯟꯖꯤꯟ ꯍꯦꯛꯇ ꯊꯥꯖꯤꯜꯂꯤ꯫ ꯏꯀꯥꯏ ꯈꯪꯗꯕꯤ ꯍꯥꯏꯔꯤꯕꯁꯤ ꯀꯅꯥꯗꯅꯣ? ꯅꯪꯒꯤ ꯅꯃꯥꯏꯗꯣ ꯀꯗꯥꯏꯗ ꯄꯥꯜꯂꯤ? ꯌꯥꯝ ꯊꯨꯅ ꯃꯤꯒꯤ ꯂꯤꯛꯇꯣ ꯄꯨꯊꯣꯛꯇꯨꯅ ꯄꯤꯈꯣ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯣꯌꯨꯝ ꯃꯥꯁꯨ ꯊꯣꯡꯒꯥꯟꯗꯒꯤ ꯆꯪꯂꯛꯂꯝꯃꯤ꯫ ꯉꯁꯤꯗꯤ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯌꯨꯁꯨ ꯊꯛꯂꯛꯂꯝꯗꯦ꯫ ꯃꯦꯝꯆꯥ ꯊꯣꯏꯕ ꯂꯥꯛꯄꯗꯨꯗ ꯊꯣꯏꯕꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯊꯣꯏꯕ ꯅꯇꯨ ꯍꯨꯔꯥꯟꯕꯤꯁꯦ ꯅꯣꯏ ꯏꯃꯨꯡꯅ ꯋꯥꯔꯛꯀꯦ ꯍꯥꯏꯕ꯭ꯔꯥ ꯂꯩꯀꯥꯏ ꯇꯥꯛꯇꯨꯅ ꯋꯥꯔꯛꯍꯟꯒꯦ ꯍꯥꯏꯕ꯭ꯔꯥ? ꯑꯄꯥꯝꯕ ꯑꯃꯈꯛ ꯃꯁꯦ ꯊꯨꯅ ꯋꯥꯔꯛꯍꯧꯗ꯭ꯔꯕꯗꯤ ꯃꯍꯥꯛꯀꯤ ꯍꯨꯔꯥꯟꯕꯤ ꯃꯀꯣꯛ ꯑꯣꯜꯂꯛꯀꯗꯧꯔꯤ꯫ ꯊꯣꯏꯕ ꯏꯉꯉꯛꯅ ꯀꯩꯅꯣ ꯏꯃꯥꯕꯨ ꯍꯥꯏꯕꯤꯔꯤꯁꯤꯕꯣ ꯑꯩ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯕꯤꯅꯥꯁꯥꯈꯤ ꯁꯥꯎꯅ ꯀꯦꯊꯕꯤꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯍꯦ ꯅꯪ ꯂꯤꯛꯇꯨ ꯄꯨꯊꯣꯔꯛꯀꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯩꯀꯥꯏ ꯇꯥꯛꯇꯨꯅ ꯋꯥꯔꯛꯍꯜꯂꯨ ꯍꯥꯏꯕ꯭ꯔꯥ? ꯏꯃꯥ ꯃꯁꯦ ꯃꯅꯨꯡ ꯌꯥꯝ ꯀꯜꯂꯤ ꯂꯩꯀꯥꯏ ꯇꯥꯛꯇꯨꯅ ꯑꯝꯇ ꯋꯥꯔꯛꯍꯟꯁꯤ ꯑꯩ ꯂꯩꯀꯥꯏꯒꯤ ꯇꯥꯛꯂꯨꯈꯤꯒꯦ꯫ ꯂꯩꯀꯥꯏ ꯇꯥꯛꯈ꯭ꯔꯕꯗꯤ ꯀꯦꯊꯕꯤ ꯃꯍꯥꯛ ꯐꯤꯕꯝ ꯇꯥꯔꯣꯏ ꯍꯥꯏꯕꯗꯨ ꯈꯪꯖꯔꯗꯨꯅ ꯇꯥꯍꯟ ꯍꯥꯏꯔꯛꯂꯝꯃꯤ ꯕꯤꯅꯥꯁꯥꯈꯤ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯁꯤ ꯅꯣꯏꯒꯤ ꯂꯤꯛꯇꯣ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯀꯦꯊꯕꯤ ꯐꯤꯖꯤꯗ ꯌꯦꯞꯇꯨꯅ ꯍꯥꯞꯂꯛꯂꯤꯕ ꯂꯤꯛꯇꯨ ꯂꯧꯊꯣꯔꯛꯇꯨꯅ ꯕꯤꯅꯥꯁꯥꯈꯤꯗ ꯄꯤꯔꯛꯏ꯫ ꯕꯤꯅꯥꯁꯥꯈꯤ ꯂꯤꯛꯇꯨ ꯐꯠ ꯂꯧꯗꯨꯅ ꯀꯦꯊꯕꯤꯗ ꯁꯥꯎꯅ ꯈꯨꯄꯥꯛꯅ ꯈꯪꯊꯥ ꯊꯥꯔꯛꯏ ꯈꯪꯕ꯭ꯔꯥ ꯅꯪ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯔꯥꯟ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯑꯩꯅ ꯉꯁꯤ ꯊꯥꯈ꯭ꯔꯤꯕ ꯈꯨꯕꯥꯛ ꯑꯁꯦ ꯅꯤꯡꯁꯤꯡꯉꯨ꯫ ꯏꯃꯥ ꯆꯠꯁꯤꯜꯂꯛꯎ
ꯍꯨꯔꯥꯟꯕꯤꯒꯤ ꯌꯨꯝꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯍꯧꯅꯗꯦ ꯁꯤ ꯍꯥꯏ ꯕꯤꯅꯥꯁꯥꯀꯤ ꯑꯃꯗꯤ ꯃꯦꯝꯁꯥ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛꯇꯗ ꯍꯥꯏꯕꯤꯇꯣꯟ ꯏꯀꯥꯏꯕꯅ ꯆꯥꯛꯅ ꯀꯞꯇꯨꯅ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯗꯨꯅ ꯆꯩꯔꯛꯏ ꯊꯛꯈꯨꯋꯣ ꯌꯨꯗꯣ ꯅꯨꯄꯥ ꯅꯪꯅ ꯁꯨ ꯅꯣꯝꯗꯨꯅ ꯌꯨꯝ ꯄꯨꯒꯗꯧꯕꯁꯤꯗ ꯅꯪꯒꯤ ꯅꯨꯄꯤꯁꯤꯅ ꯑꯣꯏꯅ ꯌꯨꯝꯁꯤꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯨꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯃꯤꯒꯤ ꯄꯣꯠ ꯍꯨꯔꯥꯟꯗꯨꯅ ꯅꯪ ꯊꯥꯛꯄ ꯉꯝꯅꯕ ꯅꯪꯒꯤ ꯌꯨ ꯊꯛꯆꯤꯟ ꯍꯨꯟꯕ ꯉꯝꯅꯅꯕ ꯍꯣꯠꯅꯔꯦꯗꯅ ꯄꯦꯜꯂꯣ ꯅꯪꯗꯤ ꯄꯦꯜꯂꯣ ꯀꯦꯊꯕꯤ ꯀꯞꯂꯒ ꯃꯅꯦꯝꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯍꯥꯏꯖꯔꯛꯏ ꯏꯃꯥ ꯊꯃꯧ ꯂꯥꯟꯈ꯭ꯔꯦ ꯑꯩ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯇꯧꯖꯔꯔꯣꯏ ꯅꯃꯧꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯣ ꯍꯥꯏꯕꯤꯇꯣꯟ ꯃꯃꯧꯕꯨ ꯍꯧꯒꯠꯄꯤꯗꯨꯅ ꯏꯃꯧꯅ ꯂꯥꯟꯕ ꯅꯠꯇꯦ ꯄꯨꯝꯅꯃꯛ ꯁꯨꯅꯤꯡꯗꯕ ꯌꯨꯔꯥꯏ ꯆꯨꯕꯁꯤꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ ꯅꯋꯥ ꯐꯠꯂꯨꯗꯕꯅ ꯏꯃꯧꯅ ꯗꯁꯥ ꯇꯥꯕꯅꯤ ꯏꯃꯧ ꯂꯥꯟꯗꯦ ꯂꯥꯡꯂꯦꯟꯁꯨ ꯀꯞꯂꯒ ꯇꯥꯆꯧ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯏꯅꯝꯃꯅ ꯍꯨꯔꯥꯟꯕꯤ ꯃꯤꯡꯊꯣꯜꯁꯦ ꯐꯪꯕꯗ ꯇꯥꯆꯧꯗꯤ ꯍꯔꯥꯎꯔꯝꯃꯅꯤ ꯇꯨꯃꯤꯟ ꯂꯩꯔꯝꯕ ꯊꯣꯏꯕ ꯃꯃꯥꯏ ꯅꯣꯟꯊꯥ ꯀꯞꯅꯤꯡꯕꯗꯨ ꯈꯪꯒꯠꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯅꯨꯄꯤ ꯑꯩꯅ ꯐꯠꯇꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯨꯕꯅ ꯅꯪꯕꯨ ꯃꯤꯡꯆꯠ ꯌꯦꯜꯂꯤ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯃꯣꯏꯇꯥ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯑꯩꯅ ꯂꯥꯟꯕꯅꯦ ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯤ ꯋꯥꯁꯛꯂꯤꯕꯁꯤꯅꯤ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯌꯨ ꯊꯛꯂꯔꯣꯏ ꯊꯕꯛ ꯁꯨꯔ ꯅꯪꯕꯨ ꯏꯃꯥ ꯑꯃꯗꯤ ꯏꯆꯟꯕꯨ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ ꯃꯁꯤ ꯉꯝꯗ꯭ꯔꯕ ꯑꯩ ꯊꯋꯥꯏꯁꯤ ꯈꯨꯗꯛꯇ ꯊꯥꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯣꯏꯕ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯜꯕꯨ ꯑꯋꯥꯠꯄ ꯂꯩꯍꯟꯗ ꯅꯨꯡꯉꯥꯏꯅ ꯊꯝꯈꯤꯔꯝꯃꯤ